ꯌꯨꯝꯗ ꯂꯥꯛꯂꯕꯗ ꯑꯆꯧꯕ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯤꯗꯨꯅ ꯁꯥꯔꯤꯕ ꯋꯥꯔꯤꯁꯤꯅ ꯃꯉꯣꯟꯗ ꯍꯦꯟꯅ ꯂꯥꯡꯇꯛꯅꯕꯅꯤ, ꯍꯦꯟꯅ ꯈꯣꯏꯔꯥꯡꯖꯕꯅꯤ꯫ ꯃꯃꯥꯟꯅꯕꯤꯗꯨꯒꯤ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯍꯤꯡꯌꯥ ꯌꯩꯕꯒꯨꯝ ꯌꯩꯔꯔꯤ꯫ ꯐꯖꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯈꯣꯏ ꯈꯨꯜꯗꯒꯤ ꯅꯠꯇꯦ, ꯃꯍꯥꯛꯇꯤ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯥꯡꯈꯤꯕꯁꯤ ꯌꯥꯝꯅ ꯀꯨꯏꯔꯦ, ꯃꯍꯥꯛꯁꯤ ꯍꯤꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤꯅꯅꯤ ꯑꯆꯧꯕꯗ ꯍꯦꯟꯅ ꯈꯣꯏꯔꯥꯡꯂꯤꯕ, ꯍꯦꯟꯅ ꯂꯥꯡꯇꯛꯅꯔꯤꯕ꯫ ꯃꯍꯥꯛꯁꯦ ꯃꯪꯂꯝꯂꯒ ꯁꯥꯏꯀꯜ ꯊꯧꯔꯛꯈꯤꯕ ꯃꯇꯝꯗ ꯀꯔꯝꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯨꯝ ꯌꯧꯈꯤꯕꯅꯣ ꯀꯔꯤꯃꯠꯇ ꯋꯥꯈꯜ ꯑꯣꯏꯈꯤꯕ ꯅꯠꯇꯦ꯫ ꯌꯨꯝꯗꯁꯨ ꯃꯃꯥꯅ ꯀꯧꯕ, ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯀꯧꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯁꯦ ꯈꯨꯝꯅꯤꯡꯕꯒꯨꯝ ꯈꯨꯝꯅꯤꯡꯗꯕꯒꯨꯝ ꯍꯩꯅꯤꯡꯗꯕ ꯃꯇꯧ ꯑꯃꯗ ꯑꯆꯧꯕ ꯀꯥꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯅꯤ꯫ ꯀꯥ ꯃꯅꯨꯡ ꯑꯁꯤꯗ ꯋꯥꯈꯜ ꯃꯣꯟ ꯃꯣꯟ ꯈꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯃꯁꯥ ꯄꯨꯝꯕ ꯑꯀꯤꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯐꯖꯕꯤꯒꯤ ꯋꯥꯈꯜ ꯈꯜꯂꯨꯕ ꯃꯇꯝꯗ ꯃꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯏꯕꯗꯣ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯔꯦ꯫ ꯑꯆꯧꯕ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯨ ꯅꯤꯡꯊꯤꯅ ꯆꯥꯈꯤꯗꯕꯅꯤ꯫ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯈꯤꯕ ꯑꯀꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯆꯥꯕ ꯌꯥꯗꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯇꯨꯝꯊꯕ ꯌꯥꯗꯅ ꯐꯃꯨꯡ ꯑꯁꯤꯗ ꯂꯣꯡꯅ ꯍꯤꯞꯊꯔꯒ ꯃꯍꯥꯛꯅ ꯋꯥꯈꯜ ꯃꯣꯟ ꯃꯣꯟ ꯈꯜꯂꯔꯤ꯫ ꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯤꯕ? ꯑꯩꯅ ꯎꯔꯤꯕꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯊꯋꯥꯏ ꯑꯣꯏꯒꯅꯤ꯫ ꯏꯁꯤꯡꯗ ꯃꯃꯤ ꯇꯥꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯅꯠꯇꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯑꯗꯨꯒ ꯑꯩꯅꯁꯨ ꯎꯕ, ꯏꯃꯥꯟꯅꯕ ꯑꯅꯤꯅꯁꯨ ꯎꯕ, ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯃꯥꯅ ꯃꯇꯣꯝꯇ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯔꯤꯕꯗꯨꯅ, ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯀꯔꯤ ꯂꯩꯕ? ꯋꯥꯈꯜ ꯑꯁꯦ ꯂꯥꯝꯕ ꯐꯪꯗꯕ ꯀꯌꯥ ꯑꯃ ꯑꯆꯧꯕꯅ ꯈꯜꯂꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯟꯕꯨ ꯍꯦꯟꯖꯤꯟꯅ ꯈꯜꯂꯕꯗꯤ ꯖꯥꯠ ꯖꯥꯠ ꯎꯔꯛꯏ, ꯖꯥꯠ ꯖꯥꯠ ꯈꯜꯂꯛꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯀꯥꯁꯤꯗ ꯃꯥꯅ ꯃꯇꯣꯝꯇ ꯂꯣꯡꯅ ꯇꯨꯝꯕ ꯌꯥꯗꯕ ꯃꯈꯩ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯁꯦ ꯇꯣꯛ 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 ꯊꯤꯜꯂꯛꯏ꯫ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯄꯗꯒꯤꯗꯤ ꯑꯆꯧꯕ ꯋꯥꯈꯜ ꯑꯃꯗ ꯈꯜꯂꯝꯕ ꯇꯥꯔꯕꯁꯨ ꯃꯈꯣꯟꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯦ, ꯀꯔꯤꯅꯣ? ꯀꯔꯤ ꯃꯈꯣꯟꯅꯣ ꯁꯤꯗꯤ? ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯃꯈꯣꯜ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯥꯔꯒ ꯌꯦꯡꯉꯤ꯫ ꯑꯃꯨꯛꯁꯨ ꯃꯥꯅ ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯃꯇꯝꯗ ꯃꯈꯣꯜ ꯑꯗꯨ ꯀꯔꯤꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯋꯥꯈꯟꯅꯔ ꯍꯥꯏꯗꯨꯅ ꯑꯆꯧꯕꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯁꯦ ꯇꯞꯅ ꯇꯞꯅ ꯊꯤꯟꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯆꯧꯕꯁꯦ ꯈꯔꯅꯒ ꯀꯤꯕꯒ, ꯈꯔꯅꯒ ꯄꯥꯈꯠꯄꯒ ꯀꯔꯤꯒ ꯃꯤ ꯑꯣꯏꯔꯦ ꯐꯔꯦ, ꯂꯥꯏ ꯑꯣꯏꯔꯦ ꯐꯔꯦ, ꯊꯦꯡꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯐꯃꯨꯡꯗꯒꯤ ꯐꯠ ꯀꯨꯝꯊꯩ꯫ ꯑꯗꯨꯒ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯁꯤꯃꯛꯇꯗ ꯑꯆꯧꯕ ꯂꯦꯞꯂꯒ ꯂꯩꯈ꯭ꯔꯦ꯫ ꯊꯣꯡ ꯑꯁꯤ ꯍꯥꯡꯁꯤꯔꯥ ꯍꯥꯡꯂꯣꯏꯁꯤꯔꯥ ꯍꯥꯏꯗꯨꯅ ꯑꯆꯧꯕꯅ ꯈꯜꯂꯤ꯫ ꯍꯟꯗꯛ ꯑꯃꯨꯛ ꯀꯔꯤꯒꯨꯝꯕ ꯊꯣꯡ ꯊꯤꯜꯂꯛꯄ ꯇꯥꯔꯕꯗꯤ ꯍꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯉꯥꯏꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯄꯥꯟ ꯑꯁꯤꯗ ꯃꯥꯅ ꯂꯦꯞꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯃꯨꯛ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯊꯣꯡ ꯑꯁꯦ ꯊꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯀꯥꯒꯤ ꯊꯣꯡ ꯑꯁꯦ ꯈꯪꯍꯥꯡ ꯍꯥꯡꯉꯤ꯫ ꯍꯥꯡꯕ ꯃꯇꯝꯗ ꯃꯄꯥꯟꯂꯣꯝꯗ ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯁꯥꯎꯝ ꯑꯃ ꯆꯦꯟꯈꯤꯕꯒꯨꯝꯕꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯐꯪꯉꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅꯗꯤ ꯂꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯁꯛꯇꯝ ꯆꯠꯈꯤꯕꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯑꯆꯧꯕꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯑꯆꯧꯕ ꯄꯥꯈꯠꯄ ꯍꯦꯟꯕꯅ ꯃꯥꯒꯤ ꯀꯥꯁꯤ ꯃꯪꯒꯣꯜ ꯀꯥꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯒꯤ ꯊꯣꯡ ꯑꯁꯦ ꯌꯥꯝꯅ ꯊꯨꯅ ꯂꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯋꯥꯈꯜ ꯑꯁꯦ ꯑꯀꯤꯕ ꯌꯥꯝꯅ ꯈꯜꯂꯛꯏ꯫ ꯀꯔꯤꯅꯣ? ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯂꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ? ꯏꯁ, ꯀꯔꯝ ꯇꯧꯅꯤ? ꯑꯁ, ꯑꯩꯗꯤ ꯀꯔꯝ ꯇꯧꯅꯤ? ꯑꯩꯕꯨ ꯏꯃꯥ ꯍꯣꯏ ꯄꯥꯕꯨꯡꯈꯣꯏ ꯍꯧꯗꯣꯛꯁꯤꯔꯥꯅꯦ? ꯃꯈꯣꯏꯗ ꯋꯥꯔꯤ ꯑꯁꯤ ꯂꯤꯁꯤꯔꯥꯅꯦ ꯍꯥꯏꯗꯨꯅ ꯑꯆꯧꯕꯁꯦ ꯂꯥꯡꯇꯛꯅꯕꯗꯨꯅ, ꯄꯥꯈꯠꯄ ꯍꯦꯜꯂꯛꯄꯗꯨꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯑꯆꯧꯕ ꯇꯨꯝꯊꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯨꯝꯕ ꯌꯥꯗ ꯌꯥꯗ ꯅꯣꯡꯉꯥꯟꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯑꯆꯧꯕ ꯉꯁꯤꯗꯤ ꯆꯨꯝꯕ꯭ꯔꯩ ꯃꯈꯣꯡ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯆꯠꯅꯤꯡꯕꯁꯨ ꯐꯥꯎꯗ꯭ꯔꯦ꯫ ꯑꯀꯤꯕꯁꯤꯅ ꯃꯍꯥꯛꯁꯦ ꯀꯔꯤꯃꯠꯇ ꯊꯕꯛꯁꯨ ꯑꯃꯠꯇ ꯇꯧꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯌꯨꯝꯒꯤ ꯊꯕꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗꯁꯨ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯑꯅꯝ ꯑꯍꯥ ꯁꯨꯕꯗꯧꯅ ꯑꯆꯧꯕꯁꯦ ꯇꯧꯔꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯑꯅꯤ ꯃꯨꯍꯤꯟꯗ꯭ꯔꯣ ꯑꯃꯗꯤ ꯁꯥꯃꯣ ꯃꯥꯒ ꯎꯅꯩ꯫ ꯎꯅꯕ ꯃꯇꯝꯗꯁꯨ ꯃꯃꯥꯟꯅꯕ ꯑꯅꯤꯁꯦ ꯌꯥꯝꯅ ꯀꯤꯅ ꯑꯆꯧꯕꯗ ꯃꯈꯣꯏꯒꯤ ꯄꯥꯈꯠꯄ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯂꯤꯔꯝꯃꯤ꯫ ꯑꯆꯧꯕꯁꯨ ꯍꯧꯖꯤꯛꯇꯤ ꯊꯧꯗꯣꯛ ꯑꯁꯤ ꯈꯪꯂꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯅꯕ ꯍꯧꯔꯛꯏ꯫ ꯄꯥꯈꯠ ꯆꯥꯎꯕ ꯁꯥꯃꯣꯅ ꯍꯥꯏꯔꯔꯤ, ꯑꯩꯈꯣꯏꯕꯨ ꯕꯨꯠ ꯅꯨꯄꯤ ꯁꯔꯣꯏ ꯅꯨꯄꯤꯗꯨꯒ ꯊꯦꯡꯅꯈꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯩꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯩꯁꯨ ꯃꯤ ꯎꯕ ꯌꯥꯗꯦ,
ꯏꯁꯥꯁꯤ ꯄꯪꯀꯤꯗ ꯀꯤꯕꯒꯨꯝ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯤ ꯐꯥꯎꯕ ꯎꯕꯗ ꯑꯩꯁꯤ ꯄꯥꯈꯠꯄ ꯌꯥꯝꯅ ꯐꯥꯎꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯗ ꯍꯥꯏꯔꯒ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝ ꯊꯣꯛꯄꯅ ꯐꯔꯣꯏꯗ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠ ꯆꯥꯎꯕ ꯁꯥꯃꯣꯅ ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯔꯔꯤ꯫ ꯃꯣꯍꯤꯟꯗ꯭ꯔꯁꯨ ꯁꯥꯃꯣꯒꯤ ꯋꯥꯁꯦ ꯌꯥꯅꯤꯡꯉꯤ꯫ ꯑꯗꯨꯒ ꯑꯆꯧꯕꯁꯨ ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯇꯨꯡꯗ ꯃꯥꯅꯁꯨ ꯍꯥꯏꯔꯔꯤ꯫ ꯑꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯦ꯫ ꯏꯁ ꯈꯪꯗꯦꯅꯦꯍꯦ, ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯈꯣꯏꯗꯤ ꯌꯨꯝꯗꯃ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯗꯤ ꯑꯥꯗ ꯍꯣꯁꯇꯦꯜꯗ ꯑꯃꯨꯛ ꯆꯠꯄ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯀꯥꯗꯨꯗ ꯏꯇꯣꯝꯇꯅꯤ ꯇꯨꯝꯒꯗꯧꯔꯤꯕꯁꯦ꯫ ꯑꯁ ꯑꯩꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯇꯨꯝꯕ ꯌꯥꯗꯕꯅꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯟꯅꯕꯤꯒꯁꯨ ꯑꯩꯒ ꯊꯦꯡꯅꯔꯦ꯫ ꯃꯃꯥꯟꯅꯕꯤꯅꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯔꯛꯏ꯫ ꯅꯨꯄꯤꯗꯣ ꯃꯈꯣꯏ ꯈꯨꯜꯗꯒꯤꯁꯨ ꯅꯠꯇꯦ ꯍꯥꯏ꯫ ꯅꯨꯄꯤꯗꯨ ꯃꯥꯡꯈꯤꯕꯅꯤ꯫ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦꯁꯨ ꯍꯥꯏ꯫ ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯣꯍꯤꯟꯗ꯭ꯔ ꯃꯔꯛ ꯊꯜꯂꯤ꯫ ꯍꯦ, ꯃꯃꯥꯟꯅꯕꯤ ꯑꯣꯏꯔꯝꯃꯣꯏ꯫ ꯃꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯕꯨꯠ ꯅꯨꯄꯤ ꯂꯥꯏ ꯅꯨꯄꯤ ꯑꯣꯏꯔꯝꯒꯅꯤꯀꯣ꯫ ꯅꯪ ꯆꯦꯛꯁꯤꯜꯂꯣ꯫ ꯑꯩꯈꯣꯏꯗꯤ ꯅꯪꯅ ꯃꯗꯨꯒꯤ ꯂꯝꯕꯤꯗꯨꯗ ꯃꯇꯨꯡ ꯇꯥꯕꯗ ꯆꯠꯁꯦ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯑꯩꯈꯣꯏꯗꯤ ꯀꯤꯖꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯇꯜꯂꯦ꯫ ꯁꯥꯃꯣ, ꯅꯪ ꯆꯠꯀꯗꯧꯔꯤꯕꯔꯥ? ꯁꯥꯃꯣꯅ ꯑꯗꯨꯒꯤ ꯂꯩꯀꯥꯏꯗꯨꯗꯤ ꯄꯜꯂꯛꯑꯒꯅꯨ, ꯑꯩꯗꯤ ꯇꯜꯂꯦ꯫ ꯑꯆꯧꯕꯅꯁꯨ ꯍꯥꯏꯔꯤ꯫ ꯑꯩꯁꯨ ꯆꯠꯂꯣꯏ꯫ ꯑꯗꯨꯕꯨ ꯑꯩ ꯃꯥꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗꯤ ꯈꯪꯅꯤꯡꯕꯗꯤ ꯐꯥꯎꯏ꯫ ꯁꯥꯃꯣꯅ ꯍꯥꯏꯔꯔꯤ꯫ ꯑꯣ, ꯅꯪꯗꯤ ꯁꯥꯔꯣꯏ ꯑꯗꯨꯅ ꯅꯪꯕꯨ ꯊꯃꯥꯏꯕ ꯍꯧꯔꯦꯗꯅ꯫ ꯅꯪ ꯃꯥꯒꯤ ꯋꯥꯈꯜꯗ ꯉꯥꯎꯍꯟꯕ ꯍꯧꯔꯦꯗꯅ꯫ ꯑꯆꯧꯕ, ꯑꯁꯤ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯟꯗꯕꯅ ꯐꯔꯅꯤ, ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯣꯏꯅꯗꯕꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯁꯥꯃꯣꯁꯦ ꯀꯤꯅ ꯀꯤꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯣꯍꯤꯟꯗ꯭ꯔꯁꯨ ꯁꯥꯃꯣ ꯆꯠꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯁꯨ ꯂꯥꯛꯀꯦ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯃꯇꯨꯡ ꯏꯟꯅꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯆꯧꯕꯅ ꯏꯇꯣꯝꯇ ꯍꯧꯔꯦ꯫ ꯌꯨꯝꯗ ꯂꯥꯛꯑꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥꯅꯦ? ꯑꯩꯁꯤꯕꯨ ꯂꯥꯏꯅ ꯆꯦꯜꯂꯕ꯭ꯔꯥ? ꯑꯩꯁꯤꯕꯨ ꯁꯥꯔꯣꯏꯅ ꯆꯦꯜꯂꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥꯅꯦ? ꯑꯩꯁꯤꯕꯨ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ꯭ꯔꯥꯅꯦ? ꯑꯁ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯗ, ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦꯗ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯁꯤ ꯃꯣꯟ ꯃꯣꯟ ꯈꯜꯂꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯑꯆꯧꯕ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯜꯂꯛꯂꯦ꯫ ꯍꯟꯗꯛ ꯃꯍꯥꯛꯁꯦ ꯆꯨꯝꯔꯩ ꯃꯈꯣꯡꯒꯤ ꯋꯥꯈꯜ ꯑꯁꯤ ꯌꯥꯝꯅ ꯈꯟꯕꯅ ꯃꯪ ꯍꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯪꯗꯁꯨ ꯐꯖꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯁꯤ ꯐꯥꯎꯕꯗ ꯃꯪꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯀꯞꯂꯒ ꯃꯥꯕꯨ ꯀꯧꯕꯒꯤ ꯃꯥꯅ ꯇꯦꯡꯊꯥꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯑꯆꯧꯕꯒꯤ ꯃꯪꯂꯥꯟꯗ ꯇꯠꯇꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯗ ꯑꯆꯧꯕ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯦꯟꯅ ꯋꯥꯕꯅꯤ꯫ ꯃꯪ ꯑꯁꯤꯗ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕꯅ ꯃꯁꯥ ꯑꯁꯤ ꯐꯔ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯒꯤ ꯑꯆꯧꯕ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯦꯟꯅ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯐꯖꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣ, ꯅꯍꯥꯛ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯃꯥꯏꯀꯩ ꯌꯦꯡꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯁꯤꯗ ꯑꯩ ꯏꯇꯣꯝꯇ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯔꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯃꯪꯂꯥꯟꯗ ꯍꯥꯏꯔꯛꯄꯁꯤꯅ ꯑꯆꯧꯕ ꯌꯥꯝꯅ ꯀꯤꯔꯝꯃꯤ, ꯌꯥꯝꯅꯁꯨ ꯋꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 4-5 ꯁꯨꯕꯒꯤ ꯃꯪꯂꯥꯟꯗꯗꯤ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯂꯥꯛꯇꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯇ ꯅꯠꯇꯅ ꯅꯪꯒꯤ ꯌꯨꯝꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯋꯥꯍꯟꯒꯅꯤ, ꯃꯈꯣꯏꯕꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯪꯂꯥꯟ ꯑꯁꯤꯗ ꯑꯃꯨꯛꯀꯁꯨ ꯃꯥꯕꯨ ꯀꯤꯍꯜꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯆꯧꯕꯁꯦ ꯍꯦꯟꯅ ꯑꯗꯨꯝ ꯋꯥꯔꯔꯦ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯁꯨ ꯃꯥꯅ ꯎꯅꯕ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅꯁꯨ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯦ ꯃꯥꯅ ꯁꯥꯕ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯁꯦ 9-10 ꯊꯣꯛꯅ ꯈꯜꯂꯕ ꯇꯨꯡꯗ ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯇꯁꯦꯡꯅꯅ ꯐꯠꯇꯕ ꯁꯥꯔꯣꯏ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯃꯥꯅ ꯑꯩꯕꯨ ꯋꯥꯍꯜꯂꯝꯒꯅꯤ, ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯜꯂꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯇꯧꯗꯦ꯫ ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯂꯥꯛꯅꯕ ꯃꯣꯏꯊꯦꯝ ꯇꯧꯔꯤꯕ ꯖꯥꯠꯂꯅꯦ? ꯍꯟꯗꯛ ꯆꯠꯄ ꯃꯇꯝꯗ ꯈꯧꯔꯤ ꯃꯦꯠꯂꯒ ꯍꯥꯠꯀꯗꯧꯔꯤꯕ꯭ꯔꯥꯅꯦ? ꯑꯗꯨꯁꯨ ꯇꯧꯔꯣꯏ꯫ ꯑꯩ ꯃꯃꯥꯟꯅꯕꯤꯗꯨꯒ ꯎꯅꯕꯅ ꯐꯔꯅꯤ꯫ ꯑꯁꯨꯝꯅ ꯃꯪ ꯍꯥꯗ ꯋꯥꯍꯜꯂꯛꯑꯕ ꯑꯩꯗ ꯅꯠꯇꯅ ꯌꯨꯝꯒꯤ ꯃꯤꯁꯤꯡꯕꯨ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯟꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯆꯠꯄꯅ ꯐꯔꯅꯤ꯫ ꯁꯤꯔꯒꯁꯤ ꯆꯪꯂꯒ ꯆꯪ, ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕꯁꯨ ꯏꯇꯣꯝꯇꯅꯤ, ꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯜꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯁꯤ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯑꯆꯧꯕ ꯆꯨꯝꯔꯩ ꯃꯈꯣꯡ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯇꯣꯡꯗꯨꯅ ꯀꯤꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯍꯦꯛ ꯄꯜꯂꯤꯕ ꯊꯣꯡ ꯑꯗꯨ ꯎꯔꯛꯄ ꯃꯇꯝꯗ ꯑꯆꯧꯕꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯤꯕ ꯍꯦꯜꯂꯛꯂꯦ꯫ ꯑꯁ ꯊꯣꯡ ꯃꯅꯥꯛꯇ ꯌꯧꯔꯁꯦ, ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛꯁꯦ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯂꯩꯔꯝꯒꯅꯤ꯫ ꯑꯩꯕꯨ ꯃꯤꯠꯌꯦꯡ ꯑꯁꯦ ꯑꯁꯣꯝꯗ ꯌꯦꯡꯉꯁꯨ ꯉꯝꯗꯦ, ꯑꯗꯨꯝ ꯌꯦꯡꯅꯤꯡꯕꯁꯨ ꯐꯥꯎꯋꯦ꯫
ꯍꯣꯏꯗ ꯑꯩ ꯌꯦꯡꯉꯔꯣꯏ ꯑꯩ ꯀꯟꯅ ꯊꯧꯔꯒꯦ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜ ꯑꯁꯦ ꯃꯗꯨꯒꯤ ꯃꯄꯥꯗꯨ ꯌꯧꯔꯛꯄ ꯃꯇꯝꯁꯤꯗ ꯍꯟꯅ ꯇꯨꯅ ꯀꯔꯤꯃꯠꯇ ꯌꯦꯡꯗꯅ ꯃꯍꯥꯛꯁꯦ ꯆꯨꯝꯔꯩ ꯃꯈꯣꯡꯒꯤ ꯈꯨꯜ ꯑꯗꯨꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯨꯝꯔꯩ ꯃꯈꯣꯡꯒꯤ ꯈꯨꯜ ꯑꯁꯤ ꯌꯧꯔꯔꯦ꯫ ꯈꯨꯜ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄꯒ ꯐꯖꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯊꯤꯕ ꯍꯧꯔꯛꯏ꯫ ꯃꯈꯣꯏꯒꯤ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯀꯥꯔꯛꯈꯤꯕ ꯃꯄꯥ ꯑꯗꯨ ꯃꯥꯅ ꯂꯥꯛꯂꯗꯨꯅ ꯌꯨꯝꯗꯤ ꯑꯁ꯭ꯋꯥꯏꯗ ꯑꯣꯏꯕꯁꯨ ꯌꯥꯏ, ꯑꯗꯨꯗꯤ ꯁ꯭ꯋꯥꯏꯒꯤ ꯇꯥꯔꯤꯕ ꯌꯨꯝ 5-10 ꯂꯩꯔꯤꯕꯁꯦ ꯑꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜ ꯈꯨꯗꯤꯡꯒꯤ ꯂꯩꯔꯛ ꯈꯨꯗꯤꯡꯒꯤ ꯆꯪꯗꯨꯅ ꯃꯤꯕꯨꯗꯤ ꯀꯧꯗꯦ, ꯃꯤꯕꯨꯗꯤ ꯋꯥ ꯑꯃꯠꯇ ꯍꯪꯗꯦ, ꯅꯨꯄꯤ ꯑꯗꯨ ꯊꯣꯛꯂꯛꯄ꯭ꯔꯥ ꯊꯦꯡꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯁꯨꯃꯥꯡ ꯃꯌꯥꯗ ꯐꯥꯎꯕ ꯆꯪꯗꯨꯅ ꯃꯥꯅ ꯂꯣꯟꯅ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯌꯨꯝ 5-10 ꯑꯁꯦ ꯃꯥꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥ ꯆꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤ ꯑꯗꯨꯁꯨ ꯃꯥꯅ ꯎꯅꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯁꯦ ꯍꯦꯟꯅ ꯑꯗꯨꯝ ꯀꯤꯔꯛꯏ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯃꯥꯟꯅꯕꯤꯗꯨꯁꯨ ꯕꯨꯠ ꯑꯣꯏꯔꯕ꯭ꯔꯥꯅꯦ? ꯑꯁ, ꯕꯨꯠꯀꯤ ꯕꯨꯠ ꯉꯥꯛꯇ ꯉꯥꯏꯔꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯅ ꯎꯔꯨꯔꯤꯕ, ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯂꯥꯏ ꯑꯣꯏꯔꯕ꯭ꯔꯥꯅꯦ, ꯁꯥꯔꯣꯏ ꯑꯣꯏꯔꯕ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯑꯆꯧꯕꯁꯦ ꯀꯤꯔꯕꯗꯤ ꯋꯥꯈꯜ ꯍꯦꯟꯅ ꯈꯜꯂꯤ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯁ, ꯑꯩ ꯆꯠꯂꯒꯦ, ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯁꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯃꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜ ꯑꯁꯦ ꯍꯦꯛ ꯊꯧꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯂꯥꯏꯕꯛ ꯐꯕ ꯇꯥꯟꯖꯥ ꯑꯃ ꯊꯣꯛꯂꯔꯦ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒ ꯑꯆꯧꯕꯒ ꯎꯅꯔꯔꯦ꯫ ꯃꯃꯥꯟꯅꯕꯤ ꯑꯗꯨꯁꯨ ꯑꯆꯧꯕ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯦ ꯗꯗꯥ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯀꯧꯏ꯫ ꯑꯆꯧꯕꯁꯨ ꯑꯩ ꯅꯪꯕꯨ ꯊꯤꯔꯛꯄꯅꯦ꯫ ꯑꯁ, ꯈꯪꯗ꯭ꯔꯦꯗ, ꯑꯩꯁꯦ ꯍꯟꯗꯛ ꯃꯔꯛ ꯏꯁꯥꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯋꯥꯈꯜꯁꯤ ꯀꯔꯤꯅꯣ ꯃꯣꯟ ꯄꯪꯈꯟꯗ ꯈꯜꯂꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯤꯗꯨꯅ ꯃꯈꯣꯏꯗ ꯆꯪꯉꯨꯁꯤ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯤ, ꯑꯗꯨꯒ ꯑꯆꯧꯕ ꯑꯃꯗꯤ ꯐꯖꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯐꯖꯕꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯝꯕꯒꯤ ꯋꯥꯔꯤꯁꯤꯡ ꯂꯣꯏꯅ ꯇꯝꯊꯣꯔꯛꯏ, ꯍꯥꯏꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯐꯖꯕꯤꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯕ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯃꯃꯥꯟꯅꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯈꯤꯕ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡ꯫ ꯃꯍꯥꯛꯅ ꯑꯆꯧꯕꯗꯣ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯗ ꯍꯪꯈꯤꯕ ꯋꯥꯍꯪꯁꯤꯡ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯄꯤꯔꯝꯈꯤꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯆꯧꯕꯗ ꯌꯦꯡꯍꯜꯂꯛꯏ, ꯎꯍꯜꯂꯛꯏ꯫ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗꯗꯤ ꯑꯆꯧꯕ ꯃꯥꯒꯤ ꯊꯃꯣꯏ ꯀꯥꯏꯔꯔꯦ꯫ ꯐꯖꯕꯤꯗ ꯃꯥꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯐꯣꯡꯗ꯭ꯔꯤꯉꯩ ꯐꯖꯕꯤꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯕ, ꯃꯥꯕꯨ ꯌꯥꯝꯅ ꯈꯟꯕꯤꯔꯝꯕ, ꯃꯉꯣꯟꯗ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯆꯤꯊꯤ, ꯂꯩ, ꯑꯇꯩ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯃꯃꯥꯟꯅꯕꯤꯗ ꯄꯤꯔꯝꯕ ꯊꯜꯂꯝꯕꯁꯤꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯆꯧꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯏ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯀꯞꯀꯅꯨ ꯍꯥꯏꯗꯨꯅ ꯊꯦꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯆꯧꯕꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯞꯂꯤꯕ ꯊꯋꯥꯏ ꯆꯥꯛꯂꯤꯕꯁꯦ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ꯫ ꯃꯥꯅ ꯎꯔꯤꯕ, ꯃꯥꯅ ꯊꯦꯡꯅꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯁꯤꯔꯦ, ꯃꯍꯥꯛꯇꯣ ꯊꯋꯥꯏꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄ ꯃꯇꯝꯗ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯍꯧꯗꯕ, ꯊꯦꯡꯅꯍꯧꯗꯕ ꯀꯌా ꯑꯗꯨ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯆꯧꯕꯅ ꯍꯦꯟꯅ ꯑꯗꯨꯝ ꯆꯥꯛꯄꯅꯤ, ꯍꯦꯟꯅ ꯑꯗꯨꯝ ꯋꯥꯕꯅꯤ꯫ ꯃꯃꯥꯟꯅꯕꯤꯗꯨꯅ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯔꯝꯃꯤ, ꯌꯥꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯐꯖꯕꯤꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛꯀꯤ ꯃꯃꯥꯁꯨ ꯑꯉꯥꯎꯕꯤꯒꯤ ꯄꯥꯡꯈꯛ ꯑꯣꯏꯔꯒ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯔꯝꯃꯤ꯫ ꯐꯖꯕꯤꯒꯤ ꯃꯈꯥꯗ ꯃꯧꯄꯥ ꯅꯨꯄꯥ ꯑꯃ ꯂꯩ, ꯃꯈꯣꯏꯒꯤꯗꯤ ꯃꯤꯔꯣꯜꯁꯨ ꯀꯌꯥ ꯂꯩꯖꯕ ꯅꯠꯇꯦ꯫ ꯃꯥꯅ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯊꯤꯕ ꯌꯥꯕꯗꯤ ꯊꯤꯈꯤ, ꯄꯨꯂꯤꯁꯇ ꯀꯩꯗ ꯄꯥꯎ ꯄꯤꯈꯤ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯂꯪꯂꯥ ꯂꯪꯖꯤꯡ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯅ ꯁꯥꯔꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯐꯖꯕꯤꯅ ꯃꯥꯡꯈꯤꯕꯁꯦ ꯃꯥꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕ ꯃꯇꯝꯗꯤ ꯑꯩꯈꯣꯏ ꯈꯨꯜꯗ ꯆꯠꯄꯅꯤ ꯍꯥꯏꯗꯨꯅꯁꯨ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯅꯤ, ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯗꯗꯥꯅꯁꯨ ꯃꯥ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯁꯦꯡꯅꯃꯛ ꯇꯥꯗꯕ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅꯁꯨ ꯈꯔ ꯊꯤꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯝꯗ꯭ꯔꯕ, ꯍꯤꯡꯂꯝꯕ ꯊꯣꯛꯄ ꯇꯥꯔꯕꯗꯤ ꯗꯗꯥꯅ ꯃꯥꯕꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅꯁꯨ ꯗꯗꯥꯅ ꯌꯥꯝꯅ ꯋꯥꯖꯕꯗꯣ ꯃꯥꯅ ꯈꯪꯕ ꯃꯇꯝꯗꯁꯨ ꯌꯥꯝꯁꯨ ꯄꯦꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯟꯅꯈꯤ ꯐꯖꯕꯤꯒꯤ ꯃꯇꯥꯡꯗ ꯃꯔꯝꯗ ꯋꯥ ꯌꯥꯝꯅ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯆꯧꯕ ꯋꯥꯈꯜ ꯇꯥꯔꯔꯦ꯫ ꯀꯞꯂꯒ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯁꯥꯏꯀꯜ ꯊꯧꯔꯗꯨꯅ ꯑꯆꯧꯕ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤ꯫ ꯍꯥꯟꯅꯗꯤ ꯐꯖꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯈꯪꯂꯛꯄ ꯃꯇꯝꯗ ꯑꯆꯧꯕ ꯀꯤꯕꯗꯤ ꯂꯥꯏꯔꯗꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ, ꯃꯥꯕꯨ ꯎꯅꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯁꯥꯔꯣꯏ ꯑꯣꯏꯔꯕꯁꯨ, ꯊꯋꯥꯏ ꯑꯣꯏꯔꯕꯁꯨ ꯑꯩ ꯃꯥꯒ ꯎꯅꯒꯅꯤ, ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯒꯅꯤ, ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕꯒꯤ ꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯑꯁꯨꯝꯅ
mayum maigay palak matamdani mana yumnumda chattana ngasai ki thong adugi nakalomda oina mana chakhirami aduga thong mathakta lebduna mahagna phajabido turel lerai mapanda phammani kadawaida phammano haduna mana ko yeng mahore ngasidi mana koyi leduna yeng matam sida hanadi mana ubum phum sida phajabi leibadu uramde udrabasu cycle si khamduna mahakse tamna tamna kumthare aduga turengi lerai mapanda tam lai makhoi ani unaba wari sanaba mududi yorabani adubu phajabidi mafum sida leramde bahangna akoi busida koiri leduna dum yelari mafum chi yamsu chi mi kanaguma amatasu mana asida leibsunati masidiki achobana koiri leduna ngaktang yelaba tungda mana kori phajabi hadana ahum lakmari rak mana kawi adubu tholakte leramde kona thangda bahangna phajabi nang tholo ai nang unaba lakli haduna adum kormi masidagi suktok tholak trabada achau busi chatlage haduna magi maithong ase lethorakpani lethorak matamadi phajabidi magi matungda leplag lerame achauba amuksu mabu ubu matamda khangpek khangi phajabigi sakpham kairaba mamitta mapi langli toba magi maithong adu ubada achauba amukki hena thamoi kairame ngasidi mabu nuksibsu yamni hele mamanabiduna liribo wari singadunasu hena dun nuksibani mitpham hongduna phajabigi nuksiraba jinglau saktam adubu mani yengi ngaktang michanai wa kari matangangde phajabina magi mataw adubu uraga kaidorage hadun hangi achaubana kaisum tawde nang ubuse ai haifum khangdana ai ki thamoida karigum khara dum phawraga lei nak mafum masida kari maramgidamak asum leidibano turen na pala sida nahagna naitom tana dum leidiba karigino nasidi ai nangonda wahang kara hangningi nangnasu ai ki wahangi pakhum pibiyu haduna achoban hare phajabini khumi aina mamangda haikribdudi asom turengi wangmada labuk asomda akhoi ki ima babung khoi pham toroga lei haduna achoban hai madudi minambani madudi oidubani ai hujikti nangi wari khange thajadraba oithokpu waraba thodok singasina ai bi yamna wahalare nakidaba khanbada ai yamna wai seng hayo naki thawai asina matau karam tawna mafum sida leiribano aduga matam asukkuiba matam asida nahakna khudong thiba tadana asumna oikribsina karamnano aingonda wari ado amukta haibiyu hadun hai phajabina wahang ado halakka matamda wari liyu haibu yade adubu achobagi maithongdi yengdan masu adamak mapi tarare achobana hai sen hayo nahaki thodo ase karamna oikribano karamna thokhibano amukta haibiyu aduga mafum asida nangna leibase taibang mi atopanadi nangbu udabra haduna hangi phajabina khumi ude kanana su aibu uba ngamde nahak amadi nangi namanaba anina aibu ugane aina uhanbani atopa taibang minadi aibu uroi haduna hai achaubasu wadu taw matamda manu makhatan hari aduga nangna asumna turemna pala sida nangi thawai asan leidibse kari maramgino aduga thadu aduna karamna thokibano habado aingonda amukta haibiyu haduna achaubana ngarangana ngangbadagi phajabina wariado chamlapna mangonda wari khalirami phajabini hilinge matamda magi mayumda leiba matamdasu achaubagi wakal yamna khalle magi thamoidasu ahanba oina nuksibagi uhun phorakibasu achaubaga matam khara thenakhiba matam aduda mana phorakpani karino hapum tapum khangdana mahaksu achaubana mangonda wa hairaktragasu mana panungda nuksijaba mabu uningba matam aduda phajabigi masada tatana phawkhibani mamanabiduna boarding da laikiba matamda masu mayumda hankre mayumda leirabasu nupa ado aibu thiba laklamgadra aiba hanglamgadra haibigi wakhalasina mahakse leitapum khangdabani marak phajabi mamanabiduna boarding da laikiba tarabasu chumrei makhong khulasida mak adumang lai nupa aduna mabu thiramgani yamna toina mahak la amba yai aibu udabada mahak to leitapum khangloi
ꯑꯩꯅ ꯐꯥꯎꯔꯤꯕꯁꯤꯒꯨꯝ ꯃꯥꯁꯨ ꯐꯥꯎꯔꯝꯒꯅꯤ ꯊꯦꯡꯅꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯂꯩꯐꯝꯁꯨ ꯍꯥꯏꯒꯦ ꯑꯗꯨꯒ ꯃꯥꯅ ꯋꯥ ꯍꯥꯏꯔꯛꯄꯗꯣ ꯑꯩ ꯇꯥꯒꯦ ꯍꯥꯏꯕꯒꯤ ꯈꯣꯏꯔꯥꯡꯕ ꯂꯥꯡꯇꯛꯅꯕ ꯀꯌꯥ ꯑꯁꯤ ꯐꯖꯕꯤꯗ ꯇꯠꯇꯅ ꯐꯥꯎꯕꯗꯨꯅ ꯃꯍꯥꯛ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯆꯧꯕꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯄꯥꯛ ꯊꯦꯡꯅꯈꯤꯗꯦ ꯃꯃꯥꯟꯅꯕꯤꯗꯨꯅ ꯕꯣꯔꯗꯤꯡꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯁꯨ ꯐꯖꯕꯤ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯍꯥꯛꯅ ꯅꯨꯄꯥꯗꯨꯅ ꯀꯔꯤꯒꯨꯝꯕ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯄꯣꯠꯆꯩ ꯈꯔꯁꯨ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯤꯔꯝꯈꯤꯕ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯑꯔꯣꯏꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯕ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯀꯔꯤ ꯀꯝꯗꯧꯔꯤ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯐꯖꯕꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯂꯥꯡꯇꯛꯅꯕꯅꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯊꯤꯜ ꯑꯃꯅ ꯃꯥꯕꯨ ꯇꯠꯇꯅ ꯀꯧꯔꯔꯤ ꯉꯁꯤꯗꯤ ꯆꯨꯝꯔꯩ ꯃꯈꯣꯡ ꯑꯁꯤꯅ ꯃꯥꯕꯨ ꯂꯥꯎ ꯂꯥꯎ ꯍꯥꯏꯗꯨꯅ ꯈꯨꯂꯥꯝ ꯇꯣꯏꯅ ꯀꯧꯕꯒꯨꯝ ꯑꯗꯨꯃꯛ ꯇꯧꯔꯔꯤ ꯌꯨꯝꯗ ꯂꯩꯔꯕꯁꯨ ꯀꯔꯤꯅꯣ ꯈꯪꯗꯅ ꯃꯥꯁꯦ ꯆꯨꯝꯔꯩ ꯃꯈꯣꯡ ꯈꯨꯜ ꯑꯁꯤꯗ ꯑꯗꯨꯝ ꯆꯠꯅꯤꯡꯕ ꯐꯥꯎꯔꯔꯤ ꯑꯁꯨꯝꯅꯅꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯃꯥꯗ ꯏꯃꯥꯟꯅꯕꯤꯗꯨ ꯌꯨꯝ ꯊꯣꯔꯛꯏ ꯍꯥꯏ ꯑꯩ ꯃꯈꯣꯏꯗ ꯉꯥꯛꯀ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯆꯨꯝꯔꯩ ꯃꯈꯣꯡ ꯈꯨꯜ ꯑꯁꯤ ꯌꯧꯕ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤꯗꯨꯗꯤ ꯆꯨꯝꯔꯩ ꯃꯈꯣꯡ ꯌꯧꯒꯗꯕ ꯈꯨꯜ ꯑꯅꯤꯃꯛ ꯋꯥꯠꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯒꯥꯔꯤ ꯑꯗꯣ ꯆꯨꯝꯔꯩ ꯃꯈꯣꯡ ꯈꯨꯜꯗꯗꯤ ꯆꯪꯉꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯐꯖꯕꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯂꯒ ꯑꯇꯣꯞꯄ ꯆꯨꯝꯔꯩ ꯃꯈꯣꯡ ꯌꯧꯒꯗꯕ ꯒꯥꯔꯤ ꯃꯥꯅ ꯉꯥꯏꯔꯝꯕꯅꯤ ꯀꯣꯟꯅ ꯊꯪꯅ ꯃꯇꯝ ꯑꯁꯤꯁꯨ ꯑꯗꯨꯝ ꯊꯦꯡꯖꯤꯜꯂꯛꯄ ꯃꯍꯥꯛꯁꯦ ꯌꯨꯝꯗ ꯍꯜꯂꯁꯤꯔꯥ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯤ ꯆꯨꯝꯔꯩ ꯃꯈꯣꯡ ꯌꯧꯒꯗꯕꯁꯨ ꯒꯥꯔꯤ ꯑꯃꯠꯇ ꯆꯦꯟꯗꯕꯁꯤꯗ ꯃꯍꯥꯛꯁꯦ ꯂꯥꯡꯇꯛꯅꯔꯝꯃꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯑꯣꯇꯣ ꯑꯃꯈꯛ ꯂꯥꯛꯑꯝꯃꯦ ꯃꯥꯅ ꯑꯣꯇꯣ ꯑꯗꯨꯕꯨ ꯈꯥꯝꯗꯨꯅ ꯆꯨꯝꯔꯩ ꯃꯈꯣꯡ ꯈꯨꯜ ꯌꯧꯒꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯁꯤꯗ ꯑꯣꯇꯣ ꯑꯗꯨꯗ ꯃꯈꯣꯏ ꯃꯅꯤꯡꯗꯁꯨ ꯃꯤ ꯑꯅꯤ ꯐꯝꯃꯤ ꯅꯨꯄꯥ ꯑꯅꯤ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯐꯖꯕꯤꯒꯤ ꯐꯖꯔꯕ ꯆꯤꯡꯂꯧ ꯁꯛꯇꯝ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯃꯨꯟꯅ ꯌꯦꯡꯉꯤ ꯇꯨꯡꯗ ꯇꯣꯡꯂꯤꯕ ꯑꯅꯤ ꯑꯗꯨꯅꯁꯨ ꯌꯦꯡꯉꯤ ꯃꯈꯣꯏꯁꯦ ꯉꯥꯏꯍꯥꯛꯇꯪ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯐꯖꯕꯤꯅ ꯌꯧꯒꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯃꯥꯡꯂꯣꯝꯅꯔꯗꯨꯅ ꯌꯧꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯁꯨ ꯃꯝꯁꯤꯜꯂꯛꯂꯕꯅꯤ ꯑꯁꯨꯝꯅ ꯑꯣꯇꯣ ꯑꯁꯤ ꯇꯣꯡꯗꯨꯅ ꯆꯨꯝꯔꯩ ꯃꯈꯣꯡ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯣꯝꯗ ꯂꯥꯛꯄꯅꯤ ꯂꯧꯕꯨꯛ ꯂꯝꯕꯤꯅꯤ ꯁꯥꯡꯂꯕ ꯂꯧꯕꯨꯛ ꯂꯝꯕꯤ ꯑꯁꯤ ꯂꯥꯟꯊꯣꯛꯂꯒ ꯆꯨꯝꯔꯩ ꯃꯈꯣꯡ ꯍꯥꯏꯔꯤꯕ ꯆꯤꯡꯖꯥꯒꯤ ꯈꯨꯜ ꯑꯁꯤ ꯂꯩꯒꯗꯕꯅꯤ ꯑꯁꯨꯝꯅ ꯂꯧꯕꯨꯛ ꯂꯝꯕꯤ ꯑꯁꯤꯗ ꯒꯥꯔꯤ ꯇꯣꯡꯂꯒ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯇꯨꯡꯗ ꯇꯣꯡꯂꯤꯕ ꯐꯝꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯣ ꯇꯣꯉꯥꯟꯕ ꯁꯥꯖꯠ ꯏꯆꯜ ꯑꯃ ꯇꯧꯔꯛꯏ ꯃꯈꯣꯏ ꯌꯨ ꯉꯥꯎꯕꯒꯨꯝꯁꯨ ꯇꯧꯏ ꯐꯝꯃꯤꯟꯅꯕ ꯃꯇꯝꯗꯁꯨ ꯐꯖꯕꯤ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ ꯃꯈꯣꯏꯒꯤ ꯀꯥ ꯍꯦꯟꯕ ꯃꯊꯣꯡ ꯆꯥꯗꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯁꯥꯡꯂꯕ ꯂꯧꯕꯨꯛ ꯂꯝꯕꯤꯗꯨꯗ ꯒꯥꯔꯤꯗꯨꯅ ꯊꯧꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯍꯧꯔꯛꯏ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯁꯤꯗ ꯐꯖꯕꯤ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ ꯌꯥꯝꯅꯁꯨ ꯀꯤꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯂꯨꯗꯕ ꯑꯃꯗꯤ ꯐꯝꯃꯤꯟꯅꯕ ꯃꯇꯝꯗ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯒꯦ ꯇꯧꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯗ ꯐꯖꯕꯤ ꯌꯥꯝꯅ ꯀꯤꯗꯨꯅ ꯃꯇꯥꯏꯔꯣꯝꯗ ꯑꯗꯨꯃꯛ ꯊꯩꯗꯣꯛꯂꯦ ꯃꯤꯑꯣꯏꯕꯅ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯂꯛꯇ꯭ꯔꯕ ꯁꯥꯒꯤ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯝꯗꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯌꯨ ꯉꯥꯎꯕꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯁꯤ ꯃꯆꯟꯅꯤ ꯃꯆꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯀꯔꯤꯃꯠꯇ ꯂꯩꯈꯤꯗꯦ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯤꯅ ꯃꯈꯣꯏꯗ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ ꯐꯖꯕꯤꯁꯨ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯂꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯎꯒꯗꯕꯁꯨ ꯂꯧꯕꯨꯛ ꯂꯝꯕꯤ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯁꯤ ꯊꯧꯔꯛꯂꯒ ꯁꯨꯝ ꯂꯥꯛꯄꯗꯨꯅ ꯉꯁꯥꯏꯒꯤ ꯊꯣꯡ ꯃꯈꯣꯡꯂꯣꯝꯗꯅꯤ ꯃꯈꯣꯏꯅ ꯊꯧꯖꯤꯟꯈ꯭ꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯐꯖꯕꯤꯅ ꯒꯥꯔꯤ ꯑꯗꯨꯅ ꯂꯝꯕꯤ ꯂꯥꯟꯅ ꯊꯧꯖꯤꯜꯂꯛꯄꯗꯒꯤ ꯀꯗꯣꯝꯗ ꯊꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯂꯥꯎꯏ ꯃꯥꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯖꯕꯤꯕꯨ ꯐꯥꯕ ꯃꯆꯤꯟ ꯃꯦꯟꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯂꯨꯗ꯭ꯔꯕ ꯃꯊꯣꯡ ꯍꯣꯛꯇꯕ ꯊꯕꯛꯁꯤꯡ ꯇꯧꯅꯕ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯄꯥꯛ ꯉꯝꯗꯦ ꯑꯗꯨꯒ ꯊꯣꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯈꯔ ꯂꯥꯞꯇꯛꯅ ꯇꯨꯔꯦꯟꯗ ꯂꯩꯉꯣꯏ ꯁꯨꯕ ꯃꯤ ꯑꯃꯅꯤꯗꯤ ꯂꯩꯕꯒꯨꯝ ꯇꯧꯔꯔꯤ ꯃꯗꯨ ꯎꯕꯗꯒꯤ ꯐꯖꯕꯤꯅ ꯂꯥꯎꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯂꯥꯎꯕꯁꯨ ꯉꯝꯈꯤꯗꯦ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯃꯤ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯗꯨꯅ ꯐꯖꯕꯤꯒꯤ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯃꯈꯣꯏꯅ ꯐꯖꯗꯕ ꯁꯥꯖꯠ ꯀꯌꯥ ꯑꯃ ꯆꯠꯈꯤ ꯑꯁꯨꯝꯅ ꯐꯠꯇ꯭ꯔꯕ ꯌꯨꯉꯥꯎꯕꯁꯤꯡ ꯑꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯀꯔꯥꯝ ꯆꯥꯎꯕ ꯁꯥꯒꯤ ꯋꯥꯈꯜ ꯈꯜꯂꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯟꯅꯤ ꯃꯆꯥꯅꯤ ꯈꯪꯗꯅ ꯇꯅꯧꯔꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯠꯇꯕ ꯁꯥꯖꯠ ꯀꯌా ꯑꯃ ꯆꯠꯄꯤꯈꯤ ꯃꯥꯅ ꯂꯥꯎꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯐꯤꯅ ꯃꯆꯤꯟ ꯑꯗꯨ ꯃꯦꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡ ꯐꯪꯅꯕ ꯍꯣꯠꯅꯈꯤ ꯐꯖꯕꯤꯅ ꯅꯈꯣꯏꯒꯤ ꯅꯆꯟ ꯅꯆꯥꯅꯤ ꯈꯟꯕꯤꯌꯨ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯂꯥꯎꯅꯕꯗꯤ ꯋꯥ ꯍꯥꯏꯅꯕꯗꯤ ꯈꯨꯔꯨꯝꯖꯅꯕꯗꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯁꯥꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤ ꯃꯈꯣꯏꯅ ꯐꯖꯕꯤꯅ ꯂꯥꯎꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯐꯤꯅ ꯃꯆꯤꯟ ꯑꯗꯨ ꯃꯦꯟꯁꯤꯟꯈꯤꯕ ꯌꯥꯝꯅ ꯀꯟꯅ ꯈꯨꯝꯖꯤꯟꯈꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯐꯖꯕꯤ ꯁꯣꯔ ꯊꯤꯡꯈꯤ ꯃꯆꯤꯟꯗ ꯅꯠꯇꯅ ꯃꯅꯥꯇꯣꯟ ꯑꯗꯨ ꯐꯥꯎꯕꯗ ꯂꯣꯏꯅ ꯃꯦꯟꯁꯤꯟꯈꯤꯕ ꯁꯣꯔ ꯐꯨꯜꯍꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯖꯕꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨ
ngahaki karam chawba mihok chawba kharaduna yungawa singaduna karisu khangjadrabi tanawrabi nujado mafum simuktada aroibi haibado talan kirami nupi aduna shor honkidaba magi masana chap thingnaga leikiba matam adudi makhoi singado wakhala makhalai amaram su pakhalai masidagi amamagi matam masibu ngaiduna makhoina turen mapa lomda phajabi gi thawai yawdra bhaksang ase puduna lai aduga mi kana laitaba kudong chaba tanja silawduna makhoina turen napangi asom labuka tainaba masi yamada phajabi gi haksang asibu makhoina kom tawduna yamna kunna phumlaga thamkirami aduga hojikti makhoi singado bayum mai gai pangkre karisu khangjadabi icham chamjabi noja mahakti nasigi numil asida choitana maki kullasida chatning mase magi asumna khudong thibsi taw haduna kauribra habse ningamdraba magi thawai adunadi kaplaga achawbadu wari lirari aina nangbu ningkiba aina nang wari sana ningkiba kaya numituda aibu kullasida lakabani haduna aigi wakhanda puningda tatana khalliba khulam toine kauribase asumna oinanabani ko taibang palase mi yamna phatte mapan thongda afaba saba nungdana sagi wakhan khanmasu mi yama lei haduna mana kaplaga achawbada wari yama tamnari wari sing sitabada achawbigi thamoi puba lakpa ngamdre mahaksu thingba lakpa ngamdana kanna kapkhalai asumna ngihaktang mafum asida makhoi ani kaminaraga leirari achawba hojikti phajabi ki manakta gi chatningdre phajabina mabu yamanu shiramba amadi kudong thiba tariba thodo asimaksu achawba mahak unaning gi damakta phajabina khullasida lakka matamda kudong thiba si taribani habigi wari asina mahakse phajabbi bu yamanu shibi heli asiba thawai oiba tarabasu ai nangi nakta ki chatloi ai nangi nakta toina lakani ai nangi nakta leikani haduna achawbana phajabbi da harami asumna achawba numidang warong gi thelaba matam phawbada mak phajabbi gi wari sanari phajabbi gi nakta sumlei phajabbi gi maithong sakta masibu mana nuksini yengi adubu phajabbi gi makhutta magi masadadi achawbana thenga phangde thengmusi yade achawba yumda lakre numusiki matung matam khara ase phajabbi gi manaka chattatuna mak phajabbi gi adum unarari adum thenarari achawba gi handang mara khonglakpa yumda toina leitaba hek nonganbaga mangkiba numidang waramgi matamda halakpa asigumba ohongma kaya asida yumgi misingna kadaida chalibano haduna handakti toina hangba hore mamanaba ani Mohindro amadi samosu achawba ka pak pundrabani Mohindro ka samogana achawba bu magi yumda hangba lakam matamda su achawba se yumda leite adum haibsina makhoi pak thenaba phangdrabani kadai chakibano hangam matamda su mamanasu mapanasu khangdine cycle ma thoroga ayukti dum thokhibane halakpasu chak charamdai gi matamda ngihak lakani aduga makchakini numdang waramgi matamda halakani haduna aduma hairari asomda achawbana chalibsina phajabi gi manaktani magi thawai asigi manaktani mana nukti numit khudingi angawba malang tarangamada masu adumak yarori adumak leirari asumna matam khara si toshi lakpadagi Mohindro amadi samo singnaba helai makhoi ani wari sanaba haurare as ekhoi gi tawa chawbado hadak marakchi yumna su pakna leitene mabu chumri makhong khulda yama toina chatpa chalane aina thongal da leiba mising su karom chakibna hang matamda mamanglom kagi dum hai mamanglom da leiba khuldi choroi chingkhong maya gi chumbai makhongda chatpa orongani masibu charojuna dum chelab chalaba kamai tone mana sum tawba tarabadi choitam ki mahakse angaw ba habdu oragani akhoibu makhoi gi mama hoi mapa hoida pau pibana phagadra haduna Mohindro amadi samu wari sanaba matamda makhoise wakhan khanare nongmadi makhoina ayuki matamda achawbu unaba lai aduga achawbada nak mamang khulda chatpra haduna hangi makhoi anina matam sida achawbana chatti haduna walole adubu mamanaba aninadi achawbana khulbu wasi yade taw nang chakano handak marak nangna khangdabigini nangi wakhalasi kaino matore nak chakano haduna khame adubu achawbana chatte adum haramlaga tanjam yengdana adumak mahakse mangkhirami chakhirami masidagi mamanaba ani sutapum khangdabadagi masidi haibana farani achawbusi ngawre achawbusi laina chele
butna chele haduna makoina mama mapa da wari sarami wadu tabada achobagi mamag mapaga thajaba ngamde masibu achumbu warane haduna makoina laktakna badiki wa hangi adubu mamanaba ani tuna achumbu wani haduna hai nakoina thajabida batarabasu yengbiyu haduna mamanaba anina mama mapa anida achobabu yamna ngana layeng honabasu wa hairame masidagi matangi numit amada tasena masibu chumlabra yengi haduna mama mapa ani thorang ma singkre aduga thorang sida achobagi mamanaba ani su yaw haduna hai ani asidi yawbaki haduna di yaw haibi yadabani adubu makoina lona sinaduna yawhallame achobana cycle tongduna chumrei makhong khuladona chakhraga mahagna turen mapanda nupi aduga makhoi ani phaminaduna nungaina wari saringai matam asida asomna su yama lona thong aduga manakta achobagi mamanaba ani amadi mama pa ani makhoi lona laame aduga thong makhong gi manak amadagi marum amadagi makhoini yengame yengamatamadi ngasidi achobagi mamanaba ani nasu nupi se saktamase uba phangdre aduga hojik makhoi kanana su uba phangdre achobadi khara laptakna turen mapa namada matomda choro lomnagi mataw mada phamlaga wari sabagi mataw mu uribase masi uba matamadi mama pa ani yana pakhalame o isa chiti ngaurena haduna makhoi se yamna wajarame mikup asida mama pa ani se masagi manakta changi tawi matam sida samu amut muhindona khami ma changkino babung changkino changlu putarabdi khudong thi butagani saroedo soidin makki manakta lengmani horen soidin makki achauba yumda lakani aduga aikoina lona lumnaga yengbisu kari kama saroedona khangki butarabdi aikoidi khudong thi butabe ma chachi kanano akhangba ahiba amai batanaraga amtang phanab yengtokshi aikoidi mafam asida kuina lebsi kije ma babung chalasi law haduna mamampa ani se makhoni yummai gai tamna puraga lakhirami hojikti mamampa ani na yum yorba matamda masa sib layeng naba kari tawsigi haduna wa khanare numidang ngarungi matamda masa halakani halaktinge matam sida amaiba hana thirusi amaiba hana korusi hadin makhoina amaiba kaurure amaiba neture aduga macha nupa aduna mamsuna sutorapko matamda yumda halakudadi makhoigi mangolda amaiba sina phamdun leramashi uba matamadi achobuse yamna ngakre mabu ubada mamana mapana ibungo lai khurumli pia semsilo ngasai makhi nang mungai dibani law aduga mangolda phamsi law haduna kausilei aduba achobu yade ai yawning di haduna hai mama ampana yawdaba yadabani ne yumgi lai khurumne lawne haduna makhoina mothiam tawduna kausilli adubu sungya yadre achobuna ai yawroi haduna kaagi thongado lonsillaga leikre thong thinduna ibungo thong hangu haduna phanakana kaurubusu yadre yadabdigi kari tawni masidigi amaibsina yararoi kauruno nakhoi ani lona thoro u haduna sumanglomda kauthokre aduga amaibsina thoranga masillare thoranga se atai kari matanate numisigi numidangi matamda hojiki amaibsiga achobigi mamaga mapaga makhoina gari yama lona nektuna hojiki machanupana leramliba turen nudik mapan tamna makhoise numidangda lora lai mama pa ani di yamna kirami adu amaibduna karimata kigino ai yawri basidi karimata toroine aini yela khangani kari leibano habdo aini yela khangani laune maparuta ulaune haduna asumna makhoise admung laame hojikti makhoina sum lakpana turen na palodi yore numidangi matam oibanina tin kangsingi makholsing adum tarari mapasu mamasu yamna kirami ojamai ba isa sin nikpani yadre kibani yadre ne haduna hai amai baduna kari mata waganu ne aina panabi yengaduribani swaidina haibana natra haduna machi phamthakre aduga laishon chonduna mafam asida kari leibano haduna amai bisini yengma hore amai bisina mamil usindana phanakuina laishona sikanna kana shonduna mana yenga matamadi kariguma khara urare kariguma khara khanglare madu ubadagi madu khangbadagi di amai bisina leirare haduna mase yamna harawre i nokhalai khangdabanina achobigi mama panadi kari leiribano haduna hangi hoji haibi yade ai kariguma khara tawgi yengo haduna di
ꯃꯥꯅ ꯂꯥꯏꯁꯣꯟ ꯀꯌꯥ ꯑꯃ ꯁꯣꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯥꯏꯕꯋꯣ ꯂꯪꯕꯋꯣ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯊꯕꯛ ꯑꯁꯤ ꯂꯣꯏꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯍꯜꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯃꯥꯏꯕꯁꯤꯅ ꯌꯨꯝ ꯌꯧꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯋꯥꯔꯤ ꯁꯥꯔꯔꯦ꯫ ꯆꯨꯝꯃꯤ, ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯊꯦꯡꯅꯔꯤꯕ ꯇꯨꯔꯦꯟ ꯑꯁꯤꯒꯤ ꯃꯄꯥꯟꯃꯛꯇꯗ ꯀꯔꯤꯒꯨꯝꯕ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯏꯕ ꯈꯔꯗꯤ ꯂꯩꯔꯦ꯫ ꯃꯁꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤ ꯐꯨꯝꯂꯒ ꯂꯩꯕꯁꯨ ꯃꯥꯜꯂꯦ꯫ ꯃꯁꯤ ꯑꯃꯨꯛꯇꯪ ꯊꯤꯗꯣꯛꯂꯒ ꯃꯁꯤꯕꯨ ꯃꯩ ꯊꯥꯗꯣꯛꯄ ꯃꯇꯝꯗꯗꯤ ꯁꯔꯣꯏ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯡꯒꯗꯕꯁꯨ ꯃꯥꯜꯂꯦ꯫ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯏꯆꯥꯒꯤ ꯑꯅꯥꯕꯁꯨ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯦ꯫ ꯃꯗꯨꯗꯤ ꯄꯟꯊꯕ ꯌꯥꯗ꯭ꯔꯦ꯫ ꯍꯌꯦꯡ ꯍꯥꯡꯆꯤꯠ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯌꯥꯔꯔꯦ꯫ ꯃꯆꯥꯅ ꯑꯁꯨꯝꯅ ꯐꯠꯇꯕ ꯁꯔꯣꯏ ꯑꯣꯛꯅꯕꯁꯤꯗꯕꯨ ꯐꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨꯅꯤ꯫ ꯑꯆꯧꯕꯁꯦ ꯌꯨꯝꯗꯒꯤ ꯊꯣꯛꯀꯅꯨ ꯍꯥꯏꯗꯨꯅꯗꯤ ꯍꯥꯏ, ꯑꯗꯨꯕꯨ ꯌꯥꯗꯦ꯫ ꯃꯍꯥꯛ ꯐꯖꯕꯤ ꯎꯅꯤꯡꯕꯅ, ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯕꯅ ꯃꯍꯥꯛꯁꯦ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯑꯆꯧꯕꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯐꯖꯕꯤꯗꯣ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯑꯆꯧꯕꯅ ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯐꯖꯕꯤꯕꯨ ꯀꯣꯏꯔꯦ ꯂꯩꯗꯨꯅ ꯀꯣꯏꯀꯧ ꯀꯧꯏ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯁꯛꯐꯝ ꯀꯥꯏꯔꯕ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯂꯕ ꯐꯖꯕꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯅꯥꯀꯜ ꯑꯃꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯥꯒꯤ ꯁꯛꯇꯝ ꯑꯃꯅꯤ ꯑꯆꯧꯕꯗ ꯎꯔꯤꯕ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯆꯧꯕꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ, ꯀꯗꯣꯝꯗ ꯂꯩꯔꯨꯕꯅꯣ ꯍꯥꯏꯗꯨꯅꯁꯨ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯐꯖꯕꯤꯅ ꯄꯥꯎꯈꯨꯝ ꯄꯤꯗꯦ꯫ ꯉꯥꯏꯍꯥꯛꯇꯪ ꯃꯥꯅ ꯑꯆꯧꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯆꯧꯕꯅ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯪꯕ ꯃꯇꯝꯗ ꯐꯖꯕꯤꯅ ꯇꯞꯅ ꯈꯨꯝꯃꯤ, ꯉꯁꯤ ꯎꯅꯔꯤꯕꯁꯤꯅ ꯏꯕꯥꯅꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯒꯅꯤ꯫ ꯑꯩꯅꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦ꯫ ꯑꯩꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯅꯪꯕు ꯑꯩꯅ ꯅꯨꯡꯁꯤꯕ ꯍꯦꯟꯕꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯍꯟꯅꯕ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ꯫ ꯅꯪꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯁꯨꯝ ꯂꯥꯛꯂꯔꯦ꯫ ꯑꯗꯨꯕꯨ ꯌꯥꯔꯔꯣꯏ, ꯅꯍꯥꯛ ꯍꯌꯦꯡꯗꯒꯤꯗꯤ ꯂꯥꯛꯄꯁꯨ ꯐꯪꯂꯔꯣꯏ, ꯑꯗꯨꯒ ꯅꯪꯁꯨ ꯂꯥꯛꯑꯒꯅꯨ꯫ ꯅꯪꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯃꯗ ꯑꯗꯨꯃꯛ ꯆꯠꯄ ꯍꯧꯔꯔꯣ꯫ ꯑꯣꯏꯕꯁꯨ ꯌꯥꯔꯣꯏꯗꯕ ꯏꯕꯥꯅꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒꯅꯨ, ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒꯅꯨ ꯍꯥꯏꯗꯨꯅ ꯐꯖꯕꯤꯅ ꯀꯞꯂꯛꯏ꯫ ꯋꯥꯗꯨ ꯇꯥꯕꯗ ꯑꯆꯧꯕ ꯌꯥꯝꯅ ꯉꯛꯏ꯫ ꯀꯔꯤꯅꯣ? ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯒꯗꯣꯔꯤꯕ? ꯑꯗꯨꯒ ꯀꯅꯥꯅ ꯎꯒꯗꯣꯔꯤꯕ? ꯎꯕꯁꯨ ꯐꯪꯂꯣꯏ꯫ ꯑꯗꯨꯒ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯂꯩꯕꯁꯨ ꯄꯥꯝꯗꯦ꯫ ꯅꯪꯒꯤ ꯅꯥꯛꯇ ꯑꯁꯨꯝꯅ ꯑꯗꯨꯝ ꯂꯦꯟꯕꯁꯨ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕꯅ ꯃꯉꯣꯟꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯖꯕꯤꯅ ꯌꯥꯗꯦ꯫ ꯐꯖꯕꯤꯅꯗꯤ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒꯅꯨ, ꯑꯗꯨꯒ ꯍꯌꯦꯡꯗꯒꯤꯁꯨ ꯅꯪꯅ ꯂꯥꯛꯂꯕꯁꯨ ꯅꯪꯅ ꯑꯩꯕꯨ ꯎꯕ ꯐꯪꯗꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯔꯤ꯫ ꯑꯆꯧꯕꯅ ꯆꯞꯈꯠꯂꯗꯨꯅ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯐꯖꯕꯤꯗ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯕꯨ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉ ꯃꯇꯝꯗꯗꯤ ꯐꯖꯕꯤꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯍꯥꯏꯗꯣꯔꯛꯂꯦ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯒꯤ ꯐꯨꯝꯂꯤꯕ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯈ꯭ꯔꯒꯅꯤ, ꯑꯗꯨꯒ ꯃꯩ ꯊꯥꯈ꯭ꯔꯒꯅꯤ꯫ ꯃꯩ ꯍꯦꯛ ꯊꯥꯈꯤꯕꯗꯒꯤ ꯅꯪꯅꯁꯨ ꯑꯩꯕꯨ ꯎꯕ ꯐꯪꯉꯔꯣꯏ꯫ ꯑꯗꯨꯒ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯒꯅꯤ, ꯂꯥꯞꯅ ꯄꯥꯏꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯋꯥꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯆꯧꯕꯅ ꯌꯥꯔꯣꯏ, ꯀꯅꯥꯅ ꯂꯧꯊꯣꯛꯀꯗꯣꯔꯤꯕ, ꯀꯅꯥꯅ ꯃꯩ ꯊꯥꯒꯗꯣꯔꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯐꯖꯕꯤꯅ ꯊꯥꯈ꯭ꯔꯒꯅꯤ, ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯀꯞꯂꯔꯤ꯫ ꯑꯆꯧꯕꯅꯗꯤ ꯀꯅꯥꯅꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯀꯣꯟꯅꯊꯪꯗ ꯐꯖꯕꯤꯅ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯡ ꯂꯤꯔꯛꯏ, ꯇꯝꯃꯛꯏ꯫ ꯅꯍꯥꯛ ꯍꯧꯖꯤꯛ ꯅꯁꯥꯅ ꯈꯪꯗꯕꯒꯤꯅꯤ, ꯅꯍꯥꯛ ꯑꯉꯥꯎꯕꯒ ꯄꯥꯈꯛ ꯑꯣꯏꯔꯕꯅꯤ꯫ ꯅꯪꯅ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯃꯤ ꯄꯨꯅꯤꯡꯗ꯭ꯔꯤꯕ, ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯝ ꯂꯥꯛꯂꯤꯕꯗꯣ ꯅꯍꯥꯛ ꯑꯉꯥꯎꯕꯒ ꯄꯥꯈꯛ ꯑꯣꯏꯔꯕꯅꯤ꯫ ꯅꯪ ꯅꯁꯥꯅ ꯈꯪꯗꯕꯒꯤꯅꯤ꯫ ꯊꯋꯥꯏ ꯑꯩꯒ ꯇꯥꯏꯕꯪ ꯃꯤ ꯅꯪꯒ ꯑꯗꯨꯝ ꯇꯣꯠꯅ ꯇꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦ꯫ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯔꯒ ꯂꯩꯌꯨ꯫ ꯅꯍꯥꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒꯅꯨ꯫ ꯅꯍꯥꯛ ꯆꯠꯂꯣ, ꯅꯍꯥꯛ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯐꯖꯕꯤꯅ ꯃꯥꯕꯨ ꯇꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯆꯧꯕꯅ ꯌꯥꯗꯦ꯫ ꯌꯥꯔꯣꯏ, ꯑꯩꯗꯤ ꯅꯪꯒ ꯑꯗꯨꯝ ꯄꯨꯟꯒꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯇꯥꯈꯤꯕꯁꯨ ꯅꯪꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯈꯤꯕꯁꯨ ꯑꯩꯒꯤ ꯃꯔꯝꯗꯒꯤꯅꯤ꯫ ꯑꯩ ꯅꯪꯒꯤ ꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯅꯤꯡꯗꯦ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯑꯁꯤ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯅꯤꯡꯉꯤ꯫ ꯑꯩ ꯇꯥꯏꯕꯪ ꯃꯤ ꯀꯅꯥꯒꯁꯨ ꯄꯨꯅꯤꯡꯗꯦ, ꯇꯥꯏꯕꯪ ꯃꯤ ꯀꯅꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯑꯆꯧꯕꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯐꯖꯕꯤꯅ ꯌꯥꯗꯦ, ꯃꯥꯕꯨ ꯀꯣꯏꯇꯥꯟ ꯇꯥꯜꯂꯤ, ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯆꯧꯕꯅ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯔꯩ ꯌꯥꯝꯅ ꯌꯦꯠꯅꯩ꯫ ꯑꯁꯨꯝꯅ ꯑꯆꯧꯕꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ
ꯃꯥꯒꯤꯗꯃꯛꯇ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯉꯤ꯫ ꯑꯃꯨꯛꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯂꯧꯊꯣꯛꯇꯨꯅ ꯃꯩ ꯊꯥꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩ ꯃꯥꯒ ꯎꯅꯕ ꯐꯪꯉꯔꯣꯏ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯀꯩꯗꯧꯒꯅꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕꯁꯦ ꯋꯥꯈꯜ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯥꯅꯁꯨ ꯋꯥꯈꯜ ꯇꯥꯕ ꯁꯥꯗꯨꯅ ꯃꯥꯒꯤ ꯃꯃꯥꯗꯒꯤ ꯃꯄꯥꯗꯒꯤ ꯋꯥ ꯂꯧꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯗ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉꯤ꯫ ꯃꯃꯥ ꯃꯄꯥꯅ ꯑꯍꯥꯟꯕ ꯃꯇꯝꯗ ꯍꯥꯏꯗꯣꯛꯇꯦ꯫ ꯀꯣꯟꯅ ꯊꯪꯗ ꯑꯆꯧꯕꯅ ꯊꯪꯅꯕ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯔꯤꯕꯗ ꯑꯩꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏ꯫ ꯑꯩꯒꯤꯗꯃꯛꯇ ꯈꯨꯔꯨꯝꯂꯤꯕꯅꯤ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ? ꯏꯃꯥ, ꯑꯩꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯪꯗꯕ ꯁꯥꯗꯨꯅ ꯋꯥꯁꯦ ꯃꯃꯥꯗ ꯃꯄꯥꯗ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯅ ꯍꯥꯏ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤꯗ ꯅꯪ ꯅꯇꯣꯝꯇꯅꯤꯇꯨ ꯌꯥꯎꯔꯤꯕ꯫ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯕ ꯃꯇꯝꯗ ꯏꯃꯥꯈꯣꯏ ꯂꯩꯐꯝ ꯈꯪꯗꯦꯅꯦ꯫ ꯀꯔꯤꯃꯇ ꯋꯥꯒꯅꯨ, ꯂꯥꯏ ꯈꯨꯔꯨꯝꯕꯗꯒꯤ ꯐꯔꯒꯗꯕꯅꯦ, ꯏꯆꯥꯒꯤ ꯑꯅꯥꯕꯗꯨ ꯐꯔꯒꯗꯕꯅꯤ꯫ ꯏꯆꯥꯗ ꯌꯦꯠꯂꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯀꯣꯠꯂꯒꯗꯕꯅꯤ꯫ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯥꯏ ꯈꯨꯔꯨꯝꯂꯒꯗꯕꯅꯤ꯫ ꯏꯆꯥ, ꯀꯔꯤꯃꯇ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯔꯣꯏ, ꯋꯥꯒꯅꯨꯅꯦ꯫ ꯅꯪꯕꯨ ꯀꯅꯥꯅ ꯉꯥꯎꯏ ꯍꯥꯏꯔꯤꯕꯅꯣ? ꯅꯪ ꯉꯥꯎꯗꯦ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯒꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯃꯥꯅꯁꯨ ꯊꯦꯝꯃꯤ, ꯃꯄꯥꯅꯁꯨ ꯊꯦꯝꯃꯤ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯥꯏ ꯈꯨꯔꯨꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯦ ꯑꯆꯧꯕꯅ ꯈꯪꯕꯗꯒꯤ ꯑꯆꯧꯕ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯦ ꯇꯨꯝꯊꯕ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯋꯥꯈꯜ ꯃꯣꯟ ꯈꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯆꯧꯕ ꯄꯟꯊꯗꯦ꯫ ꯃꯃꯥꯍꯣꯏ ꯃꯄꯥꯍꯣꯏ ꯇꯨꯝꯊꯈꯤꯕ ꯇꯟꯖꯥꯁꯦ ꯃꯥꯅ ꯉꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯥꯁꯦ ꯂꯣꯟꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯁꯥꯏꯀꯜ ꯇꯣꯡꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯐꯖꯕꯤ ꯎꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯣꯁꯂꯥꯏꯠ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯉꯣꯟꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯐꯖꯕꯤꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯎꯅꯅꯤꯡꯕꯅ ꯃꯥꯁꯦ ꯑꯉꯥꯎꯕꯒ ꯄꯥꯈꯛ ꯑꯣꯏꯔꯕꯅꯤ꯫ ꯃꯤꯅꯁꯨ ꯉꯥꯎꯔꯦ ꯍꯥꯏꯅꯔꯤꯕꯅꯤ, ꯃꯥ ꯃꯁꯥꯅ ꯈꯪꯗꯕꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯁꯦ ꯌꯧꯔꯛꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯑꯃꯨꯛꯇ ꯂꯥꯛꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯄꯤꯠ ꯄꯤꯠ ꯀꯥꯞꯇꯨꯅ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯁꯤꯗ ꯃꯥꯅ ꯐꯖꯕꯤꯕꯨ ꯀꯣꯏꯀꯣꯏ ꯀꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯐꯖꯕꯤ ꯃꯥꯅ ꯐꯅ ꯀꯧꯔꯕꯁꯨ ꯊꯣꯛꯂꯛꯇꯦ, ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯥꯐꯣꯡꯂꯛꯇꯦ꯫ ꯑꯆꯧꯕꯅ ꯃꯃꯤꯠꯇ ꯃꯄꯤ ꯂꯪꯂꯗꯨꯅ, ꯐꯖꯕꯤ, ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯌꯦ꯫ ꯐꯖꯕꯤ, ꯅꯪ ꯊꯣꯛꯂꯛꯑꯣ꯫ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯌꯦ꯫ ꯅꯪ ꯀꯗꯥꯏ ꯂꯩꯕꯅꯣ? ꯊꯣꯛꯂꯛꯑꯣ꯫ ꯅꯪ ꯀꯗꯥꯏ ꯂꯩꯕꯅꯣ? ꯐꯖꯕꯤ, ꯊꯣꯛꯂꯛꯑꯣ꯫ ꯍꯌꯦꯡꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯥꯏ ꯈꯨꯔꯨꯝꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯒ ꯅꯪꯒ ꯑꯩꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯗꯅꯕꯁꯨ ꯃꯈꯣꯏꯅ ꯍꯣꯠꯅꯈ꯭ꯔꯒꯅꯤ꯫ ꯅꯪ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯑꯃꯨꯛꯀ ꯇꯥꯔꯕꯗꯤ ꯅꯪ ꯊꯣꯛꯂꯛꯑꯣ꯫ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯀꯗꯥꯏꯋꯥꯏꯗ ꯐꯨꯝꯕꯅꯣ ꯑꯃꯨꯛꯇ ꯍꯥꯏꯌꯨ꯫ ꯇꯥꯏꯕꯪ ꯀꯅꯥ ꯎꯗꯕ, ꯇꯥꯏꯕꯪ ꯀꯅꯥ ꯈꯪꯗꯕ ꯃꯐꯝ ꯑꯃꯗ ꯅꯪꯒꯤ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯒ ꯆꯠꯀꯦ꯫ ꯑꯗꯨꯒ ꯊꯥꯞꯂꯕ ꯀꯗꯥꯏꯗꯅꯣꯃ ꯏꯕꯥꯅꯤ ꯂꯩꯔꯨꯁꯦ꯫ ꯐꯖꯕꯤ, ꯊꯣꯛꯂꯛꯑꯣ꯫ ꯀꯗꯥꯏꯗ ꯐꯨꯝꯕꯅꯣ? ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯀꯗꯥꯏꯗ ꯐꯨꯝꯕꯅꯣ? ꯐꯖꯕꯤ, ꯑꯁꯨꯝꯅ ꯀꯞꯂꯗꯨꯅ ꯃꯥꯅ ꯀꯣꯏꯀꯧ ꯀꯧꯏ꯫ ꯑꯗꯨꯕꯨ ꯐꯖꯕꯤ ꯊꯣꯛꯂꯛꯇꯦ꯫ ꯊꯣꯛꯂꯛꯇ꯭ꯔꯕꯗ ꯊꯋꯥꯏ ꯋꯥꯕꯗ ꯍꯦꯜꯂꯕ ꯑꯆꯧꯕ ꯄꯪꯀꯞꯇ ꯀꯞꯇꯨꯅ, ꯐꯖꯕꯤ, ꯅꯪ ꯑꯃꯨꯛꯀ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯔꯤ, ꯀꯣꯏꯀꯧ ꯀꯧꯔꯔꯤ꯫ ꯑꯗꯨꯕꯨ ꯊꯣꯛꯂꯛꯃꯟꯗ꯭ꯔꯕꯗ ꯑꯆꯧꯕꯁꯨ ꯅꯪꯅ ꯊꯣꯛꯂꯛꯇ꯭ꯔꯕꯁꯨ ꯑꯩꯅ ꯅꯝꯗꯅ ꯊꯤꯒꯅꯤ꯫ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯀꯗꯥꯏꯋꯥꯏꯗ ꯐꯨꯝꯕꯅꯣ ꯍꯥꯏꯕ ꯑꯩꯅ ꯊꯤꯒꯅꯤ꯫ ꯑꯩꯅ ꯇꯧꯔꯒ ꯌꯦꯡꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯒꯤ ꯈꯔ ꯇꯣꯡꯕꯁꯤꯡ ꯃꯥꯅ ꯊꯤꯗꯨꯅ ꯀꯗꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯤꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯥꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯑꯁꯣꯝꯕꯟꯂꯣꯝꯗ ꯈꯔ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯈꯔ ꯇꯣꯡꯈꯠꯂꯒ ꯂꯩꯇꯣꯡ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯤꯕꯁꯦ ꯃꯥꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗꯒꯤꯗꯤ ꯑꯆꯧꯕꯁꯦ, ꯃꯁꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯐꯝ ꯑꯇꯩꯒ ꯃꯥꯟꯅꯗꯅ ꯁ꯭ꯋꯥꯏꯁꯤꯅ ꯈꯔ ꯇꯣꯡꯈꯠꯂꯤꯕꯁꯦ, ꯃꯁꯤ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯍꯦ ꯇꯥꯏꯕꯪ ꯃꯄꯨ, ꯃꯐꯝ ꯑꯁꯤ ꯑꯣꯏꯍꯟꯕꯤꯔꯝꯃꯨꯀꯣ, ꯁꯣꯏꯍꯟꯕꯤꯔꯝꯒꯅꯨꯀꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯧꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯞꯂꯒ ꯃꯐꯝ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯑꯩꯒꯤ ꯐꯖꯕꯤꯒꯤ ꯍꯛꯆꯥꯡ ꯐꯪꯈꯤꯕꯗꯣ ꯃꯐꯝ ꯑꯁꯤ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯐꯖꯕꯤ, ꯅꯪꯅ ꯊꯣꯛꯂꯛꯇ꯭ꯔꯕꯁꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯦ ꯅꯪꯒꯤ ꯍꯛꯆꯥꯡ ꯐꯪꯂꯤꯕꯗꯣ ꯑꯣꯏꯍꯟꯕꯤꯔꯝꯃꯨꯀꯣ꯫ ꯑꯗꯨꯒ ꯑꯩꯅ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯁꯤ ꯄꯨꯔꯒ ꯆꯠꯀꯅꯤ꯫ ꯀꯗꯥꯏꯗꯅꯣ ꯐꯨꯝꯂꯒ ꯊꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯥꯀꯟꯗ ꯐꯖꯕꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯆꯧꯕꯅ ꯎꯗꯕꯒꯤꯅꯤ, ꯑꯆꯧꯕꯅ ꯈꯪꯗꯕꯒꯤꯅꯤ꯫ ꯑꯆꯧꯕꯅ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕ, ꯑꯃꯥꯏꯕꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯁꯤ ꯃꯩ ꯊꯥꯈꯤꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏ ꯈꯟꯖꯕꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯂꯥꯛꯆꯗꯨꯅ ꯃꯐꯝ ꯑꯁꯤꯕꯨ ꯇꯧꯈꯥꯏꯔꯤꯕ, ꯑꯃꯨꯛ ꯍꯟꯅ
ꯀꯗꯥꯏꯗꯅꯣ ꯄꯨꯅꯕ ꯍꯣꯠꯅꯔꯤꯕ ꯃꯇꯧ ꯑꯁꯤ ꯐꯖꯕꯤꯅ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯑꯆꯧꯕꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯌꯦꯡꯂꯔꯦ꯫ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃ ꯀꯔꯤ ꯀꯝꯗꯧꯔꯤ? ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯃꯈꯣꯏꯁꯨ ꯇꯨꯝꯊꯕ ꯌꯥꯕ ꯅꯠꯇꯦ꯫ ꯏꯕꯨꯡꯉꯣꯗꯣ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯁꯤꯅꯦ꯫ ꯑꯃꯥꯏꯕꯅ ꯀꯩꯅꯣꯝꯃ ꯊꯥꯗꯣꯛꯎ ꯍꯥꯏꯕꯗꯣ ꯃꯪꯒꯣꯜꯒꯤ ꯑꯀꯣꯏꯕꯗ ꯊꯥꯗꯣꯛꯅꯕ ꯑꯃꯨꯛꯀ ꯇꯧꯁꯤꯔꯥ? ꯑꯃꯨꯛꯇ ꯌꯦꯡꯁꯤꯅꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯣ ꯃꯈꯣꯏ ꯇꯨꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯄꯅꯤ꯫ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯁꯤ ꯉꯥꯁꯤꯜꯂꯒ ꯂꯩꯔꯝꯂꯤꯕꯁꯤ ꯎꯔꯝꯃꯤ꯫ ꯉꯥꯁꯤꯜꯂꯒ ꯂꯩꯕꯗꯨ ꯎꯕꯗꯒꯤ ꯃꯈꯣꯏꯅ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯆꯥꯅꯨꯄꯥꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯩꯔꯝꯗꯕꯗꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯂꯨꯀꯥ ꯑꯀꯣꯏꯕꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯣꯏꯀꯧ ꯀꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯆꯧꯕꯗꯤ ꯈꯨꯝꯂꯛꯇ꯭ꯔꯦ, ꯑꯆꯧꯕ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯩꯔꯝꯗꯕꯗꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯄꯟꯊꯗꯦ ꯃꯈꯣꯏꯅ ꯑꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯤ, ꯑꯗꯨꯒ ꯑꯃꯥꯏꯕꯗ ꯄꯥꯎ ꯄꯤꯔꯔꯦ꯫ ꯃꯆꯥꯅꯨꯄꯥꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕꯗꯨꯅ ꯑꯗꯨꯗꯤ ꯀꯔꯝ ꯇꯧꯅꯤ? ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯂꯨꯈꯥ ꯑꯇꯩ ꯀꯗꯥꯏ ꯀꯗꯥꯏ ꯆꯠꯄꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯕ? ꯈꯪꯗ꯭ꯔꯦ ꯑꯣꯖꯥ ꯃꯥꯏꯕ, ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯏꯆꯥꯗꯣ ꯁꯔꯣꯏꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯕ꯭ꯔꯥ? ꯑꯁ, ꯑꯩꯈꯣꯏ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ ꯑꯣꯖꯥ ꯃꯥꯏꯕ, ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯁꯦ ꯂꯥꯛꯂꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯄꯨꯟꯅ ꯁꯦꯝ ꯁꯥꯔꯔꯦ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯤꯗ ꯍꯥꯟꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ, ꯐꯪꯗ꯭ꯔꯦ꯫ ꯐꯪꯗꯕꯗꯒꯤ ꯇꯨꯔꯦꯜꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯆꯠꯂꯝꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯇꯨꯔꯦꯜꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯆꯧꯕꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯃꯥꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯣꯟꯅ ꯊꯪꯗꯗꯤ ꯐꯖꯕꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯇꯞꯅ ꯇꯞꯅ ꯊꯦꯡꯅꯕ ꯍꯧꯔꯛꯏ꯫ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡꯗꯨ ꯊꯦꯡꯅꯕꯗꯒꯤ ꯍꯧꯔꯦ ꯑꯆꯧꯕꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯈꯔ ꯈꯔ ꯎꯔꯛꯄꯗꯒꯤ ꯄꯪꯀꯞꯇ ꯀꯞꯄ ꯍꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨ ꯃꯇꯦꯛ ꯃꯇꯦꯛ ꯊꯦꯡꯅꯕ ꯃꯇꯝꯗ ꯇꯞꯅ ꯇꯞꯅ ꯃꯈꯨꯠ ꯑꯗꯨꯅ ꯊꯦꯡꯂꯒ, ꯅꯪꯕꯨ ꯑꯩꯒꯤ ꯐꯖꯕꯤ, ꯅꯪꯕꯨ ꯑꯩꯒꯤ ꯐꯖꯕꯤ, ꯐꯠꯇꯦꯗꯀꯣ ꯍꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ, ꯑꯁꯨꯛ ꯐꯖꯈ꯭ꯔꯕ, ꯑꯁꯨꯛ ꯏꯪ ꯇꯞꯆꯈ꯭ꯔꯕ ꯇꯅꯧꯔꯕꯤ ꯅꯪꯉꯣꯟꯗ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯟꯕꯤꯔꯤꯕ? ꯐꯖꯕꯤ, ꯐꯖꯕꯤ, ꯑꯁꯨꯝꯅ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨ ꯃꯥꯅ ꯑꯃꯃꯝꯗꯪ ꯑꯣꯏꯅ ꯇꯞꯅ ꯇꯞꯅ ꯄꯥꯏꯈꯠꯂꯒ ꯃꯥ ꯀꯞꯂꯛꯏ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯨ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯐꯖꯕꯤ, ꯐꯖꯕꯤ, ꯅꯪ ꯑꯀꯣꯏꯕꯁꯤꯗ ꯂꯩꯔꯕꯗꯤ ꯑꯃꯨꯛꯀ ꯊꯣꯛꯂꯛꯑꯣ꯫ ꯑꯩ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡꯁꯤ ꯄꯨꯔꯒ ꯀꯗꯥꯏꯗꯅꯣꯃ ꯆꯠꯀꯦ꯫ ꯑꯁꯤꯗꯤ ꯅꯪꯒꯤ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯁꯨ ꯄꯨꯕ ꯉꯝꯗꯦ꯫ ꯐꯖꯕꯤ, ꯐꯖꯕꯤ, ꯅꯪ ꯊꯣꯛꯂꯛꯑꯣ, ꯅꯪ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯨꯅ ꯇꯧꯅ ꯇꯧꯅ ꯑꯃꯃꯝꯗꯪ ꯑꯣꯏꯅ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨ ꯃꯥꯅ ꯈꯨꯠꯀꯜꯂꯤ꯫ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯔꯤꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯃꯍꯥꯛ ꯄꯪꯀꯞꯇ ꯀꯞꯏ꯫ ꯀꯅꯥꯅꯗꯤ ꯊꯋꯥꯏ ꯆꯥꯛꯂꯣꯏ? ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ, ꯏꯪ ꯇꯞꯆꯈ꯭ꯔꯕ ꯏꯆꯝ ꯆꯝꯖꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ? ꯃꯥꯒꯤ ꯊꯋꯥꯏꯒ ꯎꯅꯕ ꯇꯥꯔꯕꯁꯨ ꯉꯁꯤ ꯃꯥꯒꯤ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯁꯤ ꯎꯕꯗ ꯍꯦꯟꯅ ꯑꯗꯨꯝ ꯊꯋꯥꯏ ꯆꯥꯛꯄꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯃꯥꯅ ꯂꯥꯛꯇꯨꯅ ꯂꯩꯕꯗꯤ ꯑꯣꯏꯔꯔꯣꯏꯗꯕꯅꯤ꯫ ꯉꯁꯤꯒꯤ ꯊꯦꯡꯂꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤ ꯑꯆꯧꯕ ꯌꯥꯝꯅ ꯋꯥꯏ, ꯀꯞꯄꯤ, ꯄꯪꯁꯣꯟꯗ ꯁꯣꯜꯂꯤ꯫ ꯐꯠꯇꯦꯗꯀꯣ, ꯐꯠꯇꯦꯗꯀꯣ꯫ ꯃꯤꯅ ꯃꯤꯒꯤ ꯋꯥꯈꯜ ꯈꯜꯂꯛꯇ꯭ꯔꯕ, ꯁꯥꯒꯤ ꯋꯥꯈꯜ ꯈꯜꯂꯕ ꯑꯉꯝ ꯑꯉꯝ ꯁꯦꯠꯅ ꯆꯥꯅꯔꯕ ꯃꯇꯝꯅꯤꯀꯣ꯫ ꯐꯖꯕꯤ, ꯐꯖꯕꯤ, ꯅꯪ ꯑꯃꯨꯛꯀ ꯊꯣꯛꯂꯛꯑꯣ, ꯅꯪ ꯑꯃꯨꯛꯀ ꯊꯣꯛꯂꯛꯑꯣ꯫ ꯑꯩ ꯅꯪꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤ ꯊꯦꯡꯅꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯕꯨ ꯂꯥꯞꯅ ꯄꯨꯔꯒꯦ꯫ ꯅꯍꯥꯛ ꯊꯣꯛꯂꯛꯑꯣ, ꯂꯥꯛꯑꯣ, ꯆꯠꯂꯁꯤ ꯅꯍꯥꯛ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯞꯂꯗꯨꯅ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨ ꯀꯣꯜꯂꯒ ꯂꯩꯔꯔꯤ꯫ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯅꯥꯀꯟꯗꯒꯤ ꯐꯖꯕꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯏꯉꯥꯟ ꯉꯥꯟꯅ ꯐꯥꯎꯗꯣꯔꯛꯏ, ꯊꯣꯛꯂꯛꯏ꯫ ꯐꯖꯕꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯆꯧꯕ ꯀꯞꯂꯝꯕ ꯀꯌꯥꯗꯣ ꯍꯔꯥꯎꯕꯣꯏ ꯀꯔꯤꯌꯣꯏ ꯑꯃꯨꯛꯀꯁꯨ ꯀꯞꯂꯒ ꯐꯖꯕꯤ, ꯐꯖꯕꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯞꯈꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯗꯨꯅ ꯉꯥꯏꯍꯥꯛꯁꯨ ꯀꯞꯃꯤꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯁꯤꯅ ꯑꯔꯣꯏꯕ ꯇꯥꯟꯖꯥ, ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕ ꯐꯖꯕꯤꯗꯤ ꯈꯪꯂꯕꯅꯤ꯫ ꯑꯆꯧꯕꯅ ꯍꯥꯏꯔꯔꯤ, ꯂꯥꯎ ꯆꯠꯂꯁꯤ, ꯍꯧꯖꯤꯛꯇꯤ ꯍꯛꯆꯥꯡꯁꯤꯡ ꯑꯁꯦ, ꯁꯔꯨꯁꯤꯡ ꯑꯁꯦ ꯑꯩꯅ ꯂꯧꯊꯣꯛꯂꯕꯅꯤ꯫ ꯂꯥꯎ, ꯀꯗꯥꯏꯗꯅꯣ ꯆꯠꯂꯁꯤ, ꯂꯥꯎ, ꯀꯗꯥꯏꯗꯅꯣ ꯆꯠꯂꯁꯤ, ꯂꯥꯎ, ꯐꯖꯕꯤ ꯂꯥꯛꯑꯣ, ꯑꯩꯒ ꯇꯨꯡ ꯏꯜꯂꯛꯑꯣ꯫ ꯑꯩ ꯂꯥꯞꯅ ꯅꯪꯕꯨ ꯄꯨꯒꯦ, ꯀꯗꯥꯏꯗꯅꯣ ꯂꯥꯞꯅ ꯅꯪꯕꯨ ꯄꯨꯒꯦ, ꯂꯥꯎ, ꯆꯠꯁꯤ ꯂꯥꯎ, ꯆꯠꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯨꯅꯕ ꯍꯣꯠꯅꯩ, ꯐꯖꯕꯤꯕꯨ ꯀꯧꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯐꯖꯕꯤꯅ ꯆꯠꯁꯤ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯐꯖꯕꯤꯅ ꯍꯥꯏꯔꯔꯦ, ꯅꯍꯥꯛ ꯆꯠꯂꯣ, ꯅꯍꯥꯛ ꯌꯨꯝꯗ ꯂꯩꯌꯨ, ꯅꯪꯒꯤ ꯑꯅꯧꯕ ꯇꯥꯏꯕꯪ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯑꯃ ꯅꯍꯥꯛ ꯍꯧꯎ꯫ ꯃꯁꯤ ꯑꯣꯏꯔꯣꯏꯗꯕ ꯊꯕꯛꯅꯤ꯫ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯩꯗꯧꯉꯩꯗ ꯑꯣꯏꯕꯁꯨ ꯌꯥꯔꯣꯏ꯫
ꯑꯗꯨꯒ ꯅꯪꯒ ꯑꯩꯒꯁꯨ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯑꯩꯒꯤ ꯂꯥꯏꯕꯛꯀꯤꯅꯤ ꯑꯁꯨꯝꯅ ꯃꯕꯣꯛ ꯊꯤꯅ ꯄꯣꯛꯂꯛꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯑꯁꯨꯝꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯎ ꯇꯝꯕꯅꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯒꯤꯗꯃꯛꯇ ꯈꯟꯕꯤꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯊꯋꯥꯏꯅꯗꯤ ꯌꯥꯝꯅ ꯄꯦꯜꯂꯦ ꯅꯍꯥꯛ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯐꯖꯕꯤꯅ ꯃꯥꯕꯨ ꯇꯥꯜꯂꯤ ꯑꯗꯨꯕꯨ ꯑꯆꯧꯕꯅ ꯌꯥꯗꯦ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯃꯣꯏ ꯍꯧꯖꯤꯛꯇꯤ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯁꯤ ꯑꯩꯅ ꯄꯨꯟꯅ ꯌꯣꯝꯁꯤꯜꯂꯕꯅꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯩꯒ ꯇꯨꯡꯏꯜꯂꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯀꯗꯥꯏꯗꯅꯣ ꯆꯤꯡꯅꯨꯡ ꯃꯅꯨꯡ ꯑꯃꯗ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯐꯖꯕꯤꯅ ꯁꯨꯡꯌꯥ ꯌꯥꯗꯦ ꯐꯖꯕꯤꯗꯤ ꯈꯨꯗꯣꯡꯊꯤꯕ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯂꯥꯛꯀꯗꯣꯔꯦ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯕꯗꯒꯤ ꯌꯥꯗꯕꯅꯤ ꯐꯖꯕꯤꯅ ꯀꯞꯂꯒ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯅꯍꯥꯛ ꯆꯠꯂꯣ ꯏꯕꯥꯅꯤ ꯎꯅꯕꯁꯦ ꯉꯁꯤꯅꯁꯨ ꯑꯔꯣꯏꯕ ꯑꯣꯏꯔꯁꯤ ꯍꯥꯏꯗꯨꯅꯗꯤ ꯐꯅ ꯀꯟꯅ ꯍꯥꯏꯖꯕꯅꯤ ꯑꯆꯧꯕꯅ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯉꯩ ꯀꯞꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯐꯖꯕꯤꯁꯦ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯁꯦ ꯃꯥꯒꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯋꯥꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯁꯤꯡꯕꯒꯨꯝ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯐꯥꯕꯒꯨꯝ ꯇꯧꯔꯛꯏ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯁꯤꯗ ꯑꯃꯥꯏꯕꯗꯨ ꯌꯧꯔꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯄꯥꯁꯨ ꯌꯧꯔꯛꯈ꯭ꯔꯕꯅꯤ ꯑꯃꯥꯏꯕꯗꯨꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯐꯖꯕꯤꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯐꯥꯖꯤꯜꯂꯛꯄꯅꯤ ꯃꯁꯤꯅꯅꯤ ꯃꯥꯒꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯋꯥꯔꯛꯂꯤꯕ ꯑꯆꯧꯕꯅ ꯀꯩꯗꯧꯔꯒꯦ ꯍꯪꯉꯤ ꯐꯖꯕꯤꯅ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯆꯧꯕꯅꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯈꯔ ꯆꯠꯂꯤꯕꯗꯣ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯈꯪꯂꯔꯦ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯕ ꯑꯆꯧꯕꯅ ꯐꯤ ꯑꯃꯅ ꯇꯧꯔꯒ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨ ꯌꯣꯝꯁꯤꯜꯂꯤꯕꯅꯤ ꯅꯈꯣꯏ ꯆꯠꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯑꯃꯥꯏꯕꯗꯨꯗ ꯍꯥꯏ ꯅꯈꯣꯏ ꯂꯥꯝꯃ ꯆꯠꯈꯣ ꯅꯈꯣꯏ ꯁꯤꯗ ꯂꯥꯛꯀꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯃꯥ ꯃꯄꯥꯅ ꯏꯕꯨꯡꯉꯣ ꯅꯪ ꯑꯗꯨꯝ ꯇꯧꯒꯅꯨ ꯅꯪꯒꯤ ꯐꯅꯕ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯑꯆꯧꯕꯅ ꯌꯥꯗꯦ ꯅꯈꯣꯏ ꯆꯠꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯃꯥꯏꯕꯗꯨꯅ ꯏꯕꯨꯡꯉꯣ ꯀꯔꯤꯃꯇ ꯋꯥꯒꯅꯨ ꯅꯪ ꯐꯍꯜꯂꯒꯗꯕꯅꯤ ꯅꯪꯉꯣꯟꯗ ꯌꯦꯠꯂꯤꯕꯗꯣ ꯑꯃꯨꯛꯀ ꯌꯦꯠꯂꯔꯣꯏꯗꯕꯅꯤ ꯐꯍꯜꯂꯒꯗꯕꯅꯤ ꯑꯆꯧꯕꯅ ꯍꯥꯏ ꯀꯅꯥꯁꯨ ꯑꯩꯉꯣꯟꯗ ꯌꯦꯠꯇꯦ ꯑꯩꯅ ꯄꯥꯝꯅ ꯆꯠꯆꯕ ꯂꯝꯕꯤꯅꯤ ꯑꯩꯅ ꯄꯥꯝꯅ ꯊꯥꯡꯖꯕ ꯑꯩꯒꯤ ꯈꯣꯡꯊꯥꯡꯅꯤ ꯆꯠꯂꯣ ꯅꯈꯣꯏ ꯀꯅꯥꯝꯇ ꯂꯥꯛꯀꯅꯨ ꯆꯠꯈꯣ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯥꯜꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯐꯅ ꯂꯥꯎꯔꯕꯁꯨ ꯃꯥꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯑꯃꯥꯏꯕꯁꯦ ꯃꯥꯒꯤ ꯂꯥꯏꯁꯣꯟ ꯁꯣꯟꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯐꯖꯕꯤꯕꯨ ꯃꯥꯅ ꯀꯟꯅ ꯐꯥꯖꯤꯜꯂꯒ ꯊꯝꯃꯤ ꯐꯖꯕꯤꯁꯨ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯉꯤ ꯑꯆꯧꯕꯅ ꯐꯖꯕꯤ ꯅꯪ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯆꯠꯁꯤ ꯍꯥꯏꯕꯗꯤ ꯅꯪꯗꯤ ꯌꯥꯗꯦ ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯐꯥꯔꯒ ꯊꯝꯕꯅꯤꯅ ꯀꯔꯤꯃꯇ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯦ ꯐꯖꯕꯤꯅ ꯍꯥꯏꯔꯔꯤ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯅꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯇꯧꯔꯣ ꯑꯗꯨꯒ ꯑꯃꯥꯏꯕꯁꯤꯅ ꯁꯤꯜꯂꯤꯕ ꯊꯕꯛ ꯑꯁꯤ ꯅꯍꯥꯛ ꯌꯥꯅꯕ ꯍꯣꯠꯅꯧ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯩ ꯂꯦꯡꯉꯣꯠꯄ ꯀꯔꯤꯃꯇ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯖꯕꯤꯅ ꯌꯥꯝꯅ ꯋꯥꯅ ꯋꯥꯁꯦ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯆꯧꯕꯅ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯗꯦ ꯑꯩꯒ ꯅꯪꯒ ꯂꯥꯞꯅ ꯆꯠꯀꯅꯤ ꯀꯗꯥꯏꯗꯅꯣꯃ ꯂꯩꯔꯨꯅꯤ ꯆꯤꯡꯅꯨꯡ ꯃꯅꯨꯡ ꯑꯃꯗ ꯏꯕꯥꯅꯤ ꯂꯩꯁꯤꯜꯂꯥꯎ ꯍꯥꯏꯗꯨꯅ ꯑꯆꯧꯕꯅ ꯐꯖꯕꯤꯕꯨ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕꯗꯣ ꯃꯥꯅ ꯈꯪꯗꯕꯗꯒꯤ ꯃꯥꯅ ꯆꯤꯡꯅꯅꯕ ꯄꯨꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯑꯃꯥꯏꯕꯁꯤꯒꯤ ꯃꯍꯩꯅ ꯀꯟꯈꯤꯕꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯔꯦꯝꯕꯗ ꯇꯥꯔꯔꯦ ꯐꯖꯕꯤꯅ ꯍꯥꯏꯔꯔꯤ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯐꯅ ꯍꯣꯠꯅꯔꯕꯁꯨ ꯉꯝꯂꯔꯣꯏ ꯇꯥꯏꯕꯪꯗ ꯃꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯗꯕ ꯊꯕꯛꯅꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯑꯁꯤꯕ ꯊꯋꯥꯏ ꯑꯩꯒ ꯇꯥꯏꯕꯪ ꯃꯤ ꯅꯪꯒ ꯀꯌꯥꯝ ꯀꯨꯏꯅ ꯄꯨꯜꯂꯒ ꯂꯩꯕ ꯌꯥꯒꯅꯤ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯒꯤ ꯋꯥꯔꯤꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯜꯂꯣ ꯑꯆꯧꯕꯅ ꯀꯔꯝꯅ ꯀꯣꯛꯍꯟꯒꯅꯤ ꯐꯖꯕꯤꯅ ꯍꯥꯏ ꯑꯩꯒꯤ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯣ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯣ ꯄꯨꯂꯣꯏꯈ꯭ꯔꯣ ꯃꯇꯝ ꯃꯗꯨꯗ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯅꯤꯡꯇꯝꯅ ꯑꯇꯤꯌꯥꯊꯛꯇ ꯄꯥꯏꯈꯠꯈꯤꯒꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯆꯧꯕꯅ ꯌꯥꯗꯦ ꯑꯩ ꯑꯗꯨ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯞꯇꯨꯅ ꯐꯖꯕꯤꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯩ ꯐꯖꯕꯤꯅ ꯍꯥꯏ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯩ ꯂꯦꯡꯉꯣꯠꯄ ꯀꯔꯤꯃꯇ ꯉꯝꯗ꯭ꯔꯦ ꯁꯦ ꯑꯩꯅ ꯍꯥꯏꯕ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯐꯖꯕꯤꯅ ꯉꯔꯪ ꯉꯪꯉꯤ ꯑꯆꯧꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯑꯃꯥꯏꯕꯁꯤ ꯀꯜꯂꯕ ꯃꯍꯩ ꯑꯃ ꯁꯣꯜꯂꯛꯄ ꯃꯇꯝꯗ ꯑꯆꯧꯕꯁꯦ ꯉꯥꯏꯍꯥꯛꯇꯪ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯀꯣꯛ ꯉꯥꯎꯕ ꯍꯧꯔꯛꯏ ꯃꯥꯅ ꯃꯀꯣꯛ ꯉꯥꯎꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯗꯨꯅ ꯃꯥꯅ ꯐꯖꯅ ꯐꯤꯅ ꯌꯣꯝꯁꯤꯜꯂꯤꯕ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯑꯃꯥꯏꯕꯁꯤꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ
ꯃꯩ ꯊꯥꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯌꯥꯝꯅ ꯊꯨꯅ ꯑꯆꯧꯕꯅ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯉꯥꯛꯇꯪ ꯃꯃꯤꯠ ꯎꯏꯁꯤꯟꯕꯣꯏ ꯀꯔꯤꯑꯣꯏ ꯇꯧꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯨ ꯃꯇꯦꯡ ꯄꯥꯡꯍꯜꯂꯗꯨꯅ ꯊꯧꯔꯥꯡꯁꯤꯡ ꯁꯤꯜꯂꯗꯨꯅ ꯐꯖꯕꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯊꯥꯎ ꯍꯩꯖꯤꯜꯂꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯩ ꯊꯥꯅꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯐꯖꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯒ ꯑꯃꯥꯏꯕꯗꯨꯒ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯈꯤ ꯐꯖꯕꯤꯅ ꯍꯥꯏꯔꯔꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏ ꯇꯥꯏꯕꯪ ꯃꯤ ꯀꯅꯥꯒꯨꯝꯕꯁꯤꯡꯁꯨ ꯌꯦꯜꯂꯔꯣꯏ ꯀꯔꯥꯝ ꯆꯥꯎꯕ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯍꯤꯡꯂꯨꯕꯅ ꯑꯩꯅ ꯈꯨꯗꯣꯡꯊꯤꯕꯁꯨ ꯇꯥꯖꯕꯅꯤ ꯑꯗꯨꯒ ꯑꯆꯧꯕꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯑꯣꯖꯥ ꯃꯥꯏꯕꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥ ꯑꯃꯇꯒ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯏꯕꯪ ꯃꯤ ꯀꯅꯥꯗꯁꯨ ꯇꯝꯕꯤꯔꯛꯀꯅꯨ ꯂꯤꯕꯤꯔꯛꯀꯅꯨ ꯑꯩꯒꯤ ꯌꯨꯝꯒꯤ ꯏꯃꯥꯈꯣꯏ ꯑꯩꯒꯤ ꯏꯄꯥ ꯅꯨꯄꯥꯗꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯍꯟꯕꯤꯔꯛꯀꯅꯨ ꯃꯈꯣꯏꯅ ꯑꯩꯕꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯟꯕꯤꯌꯨ ꯑꯩ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯀꯥꯏꯒꯅꯤ ꯑꯩ ꯆꯠꯂꯒꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯆꯠꯂꯒꯦ ꯃꯊꯧ ꯃꯉꯝ ꯇꯧꯕꯤꯔꯣ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯃꯨꯛ ꯋꯥꯈꯜ ꯇꯥꯔꯛꯄ ꯇꯥꯔꯕꯗꯤ ꯊꯕꯛ ꯑꯁꯤ ꯀꯥꯏꯔꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯇꯧꯕꯤꯔꯣ ꯇꯧꯕꯤꯔꯣ ꯊꯕꯛꯇꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯕꯗꯒꯤ ꯑꯃꯥꯏꯕꯁꯤꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤ ꯃꯇꯦꯛ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯩꯗꯨ ꯊꯥꯅꯕ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ ꯑꯁꯨꯝꯅ ꯃꯩ ꯈꯔ ꯊꯥꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯆꯧꯕꯁꯦ ꯋꯥꯈꯜ ꯑꯃꯨꯛ ꯇꯥꯔꯛꯏ ꯃꯁꯤꯗꯒꯤ ꯃꯩ ꯑꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯐꯖꯕꯤ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯟꯅ ꯀꯞꯇꯨꯅ ꯂꯥꯎꯔꯛꯏ ꯐꯖꯕꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯃꯩ ꯃꯨꯠꯊꯠꯂꯣ ꯍꯥꯏꯗꯨꯅ ꯑꯆꯧꯕꯅ ꯀꯟꯅ ꯂꯥꯎꯏ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯀꯟꯅ ꯂꯥꯎꯔꯕꯁꯨ ꯀꯔꯤꯃꯠꯇ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯦ ꯃꯥꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯃꯩꯁꯤ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯩ ꯐꯖꯕꯤꯒꯤ ꯊꯋꯥꯏ ꯑꯁꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯄꯥꯏꯊꯣꯔꯛꯏ ꯃꯉꯪ ꯅꯣꯝꯃꯛꯏ ꯇꯧꯒꯅꯨ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯆꯠꯂꯒꯦ ꯅꯍꯥꯛ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯅꯨꯡꯉꯥꯏꯅ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯑꯃ ꯍꯧꯔꯛꯑꯣ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯎꯔꯒ ꯑꯩꯁꯨ ꯂꯩꯔꯝꯂꯦꯟꯗꯒꯤ ꯅꯣꯛꯅ ꯌꯦꯡꯒꯦ ꯑꯩ ꯆꯠꯂꯒꯦ ꯑꯩꯅ ꯑꯁꯤꯕ ꯊꯋꯥꯏꯅꯤ ꯑꯗꯨꯒ ꯅꯪꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯍꯤꯡꯂꯤꯕꯅꯤ ꯏꯕꯥꯅꯤ ꯀꯩꯗꯧꯉꯩꯗ ꯅꯛꯁꯤꯟꯅꯕ ꯌꯥꯔꯣꯏ ꯏꯕꯥꯅꯤ ꯀꯩꯗꯧꯉꯩꯗ ꯄꯨꯟꯕ ꯌꯥꯔꯣꯏ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯐꯖꯕꯤꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯇꯞꯅ ꯃꯊꯛꯂꯣꯝꯗ ꯄꯥꯏꯈꯠꯂꯛꯏ ꯑꯆꯧꯕꯅ ꯀꯟꯅ ꯀꯞꯂꯒ ꯅꯍꯥꯛ ꯆꯠꯈꯤꯅꯣ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯩꯁꯨ ꯅꯪꯒꯤ ꯅꯇꯨꯡ ꯏꯜꯂꯛꯀꯦ ꯏꯕꯥꯅꯤ ꯂꯩꯔꯝꯂꯦꯟꯗ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯦ ꯑꯩ ꯅꯪ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩ ꯍꯤꯡꯕ ꯉꯝꯃꯣꯏ ꯑꯩꯁꯨ ꯅꯪꯒꯤ ꯅꯇꯨꯡ ꯏꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯄꯦꯟꯖꯗꯕꯗꯒꯤ ꯃꯥꯅ ꯂꯥꯎꯏ ꯃꯥꯅ ꯀꯞꯏ ꯃꯃꯥꯅ ꯃꯄꯥꯅ ꯃꯥꯕꯨ ꯐꯥꯔꯕꯁꯨ ꯃꯩ ꯑꯁꯤꯗ ꯑꯃꯨꯛ ꯌꯦꯡ ꯑꯗꯨꯒ ꯃꯊꯛꯂꯣꯝꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯄꯥꯏꯈꯠꯂꯤꯕ ꯐꯖꯕꯤꯒꯤ ꯁꯛꯇꯝ ꯑꯁꯤꯗ ꯌꯦꯡꯗꯨꯅ ꯃꯥꯅ ꯀꯞꯂꯒ ꯀꯟꯅ ꯂꯥꯎꯏ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯅꯤ ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝꯅꯤ ꯑꯁꯨꯝꯅ ꯊꯣꯛꯎ ꯇꯝꯕꯅꯤ ꯑꯆꯧꯕꯅ ꯀꯟꯅ ꯂꯥꯎꯔꯔꯤ ꯀꯟꯅ ꯍꯥꯏꯔꯔꯤ ꯅꯪꯗꯤ ꯚꯨꯠ ꯅꯠꯇꯦ ꯅꯪꯗꯤ ꯂꯥꯏ ꯅꯠꯇꯦ ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯅꯦ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯃꯤꯅ ꯑꯩꯕꯨ ꯑꯉꯥꯎꯕꯅꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯁꯤꯅꯨ ꯃꯤꯅ ꯑꯩꯕꯨ ꯂꯥꯏꯌꯣꯛꯅꯕꯅꯤ ꯁꯔꯣꯏꯅ ꯆꯦꯟꯕꯅꯤ ꯍꯥꯏꯁꯤꯅꯨ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯖꯕꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯆꯕꯅꯤ ꯅꯪ ꯂꯥꯏ ꯅꯠꯇꯦ ꯅꯪ ꯚꯨꯠ ꯅꯠꯇꯦ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯅꯦ ꯍꯥꯏꯗꯨꯅ ꯑꯆꯧꯕꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯗꯨꯅ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯑꯆꯧꯕ ꯋꯥꯟꯊꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯅꯆꯣꯟꯅ ꯄꯨꯖꯔꯛꯄ ꯚꯨꯠ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯅꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟ ꯑꯃꯨꯛꯀꯗ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄꯁꯤꯡ ꯀꯃꯦꯟꯗꯁꯨ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ